ngasi asi Mami TV gi oina khwaidagi nungaijaba numit abani haina logjai Mami TV na leptana Manipur gi saknairaba singi lakta haiba thoram asigi saruk ama oina ngasi laukhatjariba aikhoina unajariba aikhoigi agyagi ming panjage masigi damakta miyamna amade gyana ngakpigani aribam Chitreshwar Sharma aina amuk aigagi maramda hangal udragasu laibak miyam asina thoidok hendokna khangbiraba adugumba Manipur gi lam kayagi pandit amani ahanba maktada aigabo Mami TV gi maikaidagi ai isagi lenai maikaidagi khurumjari yam puno puso aida harauna khurumjari nungai basu fondokjari angang oringedagi karamba matamdagi asumna yamgre lam yamgre masi sum matamgi iroinana pamakpa chalakpasu leibiramgani adu hek horakpada karina karambana hena pambidana khuloibidana loina birakpage toropage haiba aswaisisu kharapanbi oige yamna nungsiba puni nungsiningai weba wahang thabirakpage damakta hangbirbe ina bongo ai ahama mokta thagachari aina yan hanba horoki besi school tambadagi haijage aina sahi tare nipan harak presida koi matamdudi yam chong chong dang tamak chawrakana tamilaisi peti guru da ai school si tami koi sida hana mandopta akhoi primary gi ahoba khara tamba hauba loiraga peti guda chali peti guda tamaga peti guda gi loiraga akhoi marangom gi emi school sida amuk mate khara tamadagi mu ram panda chale ram panda tamjare khara amarak sida asoba photo ama thoi yamna pandi panjaning da pandabi adamoiba haibidi ai gurudev si brahmon oiraga Manipur gi na sanketon gi guru su oiba akhoi family hayare akhoi sagai akhoi ipai pusing si puron si loina maksi kana toge isei gi pung isei jagoi sigi mi ngakta oi aduna maram oraga ngasagi English tambasi tamaningdaba matamamagi ahalaman bamon go ibaduda anang English tambatu haidana Sanskrit tamo hairi ada aisi school dadi ojasingda nang semba thokadaba angang ni bo nang thawai yaw tamu haidana nuksibi ba oijare adeda ngasagi babung haidoga di janadre do school si ka bayade nang English tamba mangena ka handre mang tamo yaro na ta kano dego ja ahum lenge ai yamna suni oja tombi adagi oja pisak adagi oja apabi lenge khongna ni matam dugi di kai leitri yumda la ibunga babung lebra oja ai khorami lei koi babung yan kauthui oja myam lenge babung de leng thopiro ade kai ra kai hai bano mit babung si mit matam ju da mit mira le de isei ba sok phang na do min semjen gi badagi tamna som mitsi usalak tabagi matam amu oire misa khangde kana orom noi bungo oi bo akoi jai bungo gi jai bungo gi oja ngaktani school dei gi laksabani angang hi lai tom karakti si kadoroge na koi gam da hangna jage na laksabani han hai babung na ya nungare bungo iling pa aisu hiding na le ramani aga angang si kara shebat
ꯌꯥꯒꯗꯕ ꯁꯦꯝꯕ ꯊꯣꯛꯀꯗꯕ ꯑꯉꯥꯡꯅꯤ ꯁ꯭ꯀꯨꯜꯁꯤ ꯀꯥꯍꯟꯕꯤꯔꯛꯎꯅꯦ ꯑꯗ ꯏꯕꯨꯡꯉꯣ ꯑꯩꯅ ꯄꯣꯛꯄ ꯏꯆꯥꯅꯤꯅꯦ ꯑꯩꯁꯨ ꯃꯊꯟꯇꯅꯤ ꯃꯥꯡꯍꯟꯅꯤꯡꯗꯦ ꯑꯗꯣ ꯑꯩꯈꯣꯏ ꯕ꯭ꯔꯥꯍ꯭ꯃꯣꯟꯒꯤ ꯑꯣꯏꯕ ꯂꯥꯏꯔꯤꯛ ꯁꯪꯁꯀ꯭ꯔꯤꯠ ꯑꯣꯏꯅ ꯇꯝꯍꯟꯖꯔꯒꯦ ꯏꯕꯨꯡꯉꯣ ꯍꯣꯏꯒꯤ ꯏꯪꯂꯤꯁꯇꯨ ꯇꯝꯍꯟꯖꯔꯔꯣꯏ ꯋꯥꯔꯧꯕꯤꯅꯨ ꯍꯩ ꯏꯁ ꯑꯔꯦ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯑꯩꯒꯥꯅ ꯇꯥꯛꯄꯤꯔꯤꯁꯤ ꯑꯩꯈꯣꯏ ꯈꯨꯝꯖꯕꯗꯤ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯅꯤꯡꯕꯗꯤ ꯌꯥꯝ ꯗꯧꯅ ꯀꯥꯏꯔꯦ ꯑꯩꯈꯣꯏꯗꯤ ꯍꯥꯏꯅ ꯈꯨꯝꯃꯦ ꯑꯣꯖꯥ ꯕꯤꯁꯛꯅ ꯑꯗꯒꯤꯗꯤ ꯃꯈꯥ ꯇꯥꯕꯤꯔꯅꯨ ꯍꯣꯏ ꯐꯝꯁꯨ ꯐꯝꯗ꯭ꯔꯦ ꯇꯧꯔꯤꯁꯤꯕꯨ ꯁꯨꯃꯥꯡꯗ ꯂꯦꯞꯅ ꯑꯗꯨꯝ ꯇꯧꯔꯒ ꯉꯥꯡꯅꯔꯒ ꯑꯣꯖꯥꯁꯤꯡꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯅꯪ ꯃꯥꯡꯕ ꯇꯥꯔꯦ ꯑꯗꯣ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯃꯈꯨꯠ ꯑꯣ ꯇꯧꯔꯝꯃꯒ ꯑꯣꯖꯥꯁꯤꯡꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯁꯨꯊꯔꯒ ꯍꯟꯈꯤ ꯁꯨꯃꯥꯏꯅ ꯑꯩꯁꯦ ꯏꯪꯂꯤꯁꯁꯤ ꯇꯣꯛꯂꯛꯑꯦ ꯑꯗꯒꯤꯗꯤ ꯁꯪꯁꯀ꯭ꯔꯤꯠꯇꯣꯟꯗ ꯀꯥꯔꯦ ꯁꯪꯁꯀ꯭ꯔꯤꯠꯇꯅ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯑꯍꯥꯟꯕꯒꯤ ꯄ꯭ꯔꯕꯦꯁꯤꯀꯥ ꯍꯥꯏꯁꯤ ꯇꯝꯕ ꯂꯣꯏꯔꯦ ꯃꯩꯙꯃꯥ ꯍꯥꯏꯕ ꯀ꯭ꯂꯥꯁꯁꯤ ꯀꯥꯕ ꯍꯧꯔꯛꯄ ꯑꯅꯤꯁꯨꯕꯁꯤ ꯀꯥꯕ ꯍꯧꯔꯛꯄ ꯀꯥꯟꯗ ꯑꯩꯁꯤ ꯕ꯭ꯌꯥꯀꯔꯣꯟ 2 ꯂꯧ ꯍꯥꯏꯗꯅ ꯑꯩ ꯏꯄꯥ ꯒꯨꯔꯨꯗꯦꯕꯁꯤꯅ ꯇꯥꯛꯄꯤꯕꯗꯒꯤ ꯃꯨꯒꯙꯕꯣꯙ ꯕ꯭ꯌꯥꯀꯔꯣꯟꯅꯦ ꯁꯥꯔꯁꯇꯤ ꯕ꯭ꯌꯥꯀꯔꯣꯟꯅꯦ ꯕ꯭ꯌꯥꯀꯔꯣꯟ ꯑꯅꯤꯃꯛꯁꯤ ꯇꯝꯃꯦ ꯌꯥꯛꯁꯦ ꯍꯌꯦꯡ ꯁꯥꯁꯇꯤ 2 ꯄꯥꯏꯗꯅꯕꯅꯦ ꯍꯣꯏ ꯑꯗꯩꯗꯨꯗ ꯃꯩꯙꯃꯥꯒꯤ ꯁꯤꯗꯩꯁꯤꯗ ꯕ꯭ꯌꯥꯀꯔꯣꯟꯁꯤꯡꯁꯤ ꯍꯥꯟꯅꯗꯒꯤ ꯕꯦꯁꯤꯀꯥꯗꯒꯤ ꯍꯧꯅ ꯇꯝꯃꯛꯑꯕꯅꯤ ꯇꯝꯕꯕꯨꯗꯤ ꯑꯗ ꯅꯔꯣ ꯅꯔꯥ ꯀꯥꯏꯗꯨꯗ ꯇꯝꯕ ꯍꯧꯔꯛꯈ꯭ꯔꯕꯅꯤ ꯑꯗꯩ ꯂꯇꯥ ꯁꯕꯗ ꯀꯥꯏꯅꯁꯨ ꯃꯊꯪ ꯈꯔ ꯍꯦꯟꯖꯟꯕ ꯄꯔꯥ ꯃꯇꯥꯡꯁꯤ ꯌꯧꯁꯤꯜꯂꯛꯄꯒꯤꯗꯨꯗ ꯑꯩꯅ ꯅꯣꯡꯃ ꯃꯨꯒꯙꯕꯣꯙꯒꯤ ꯕ꯭ꯌꯥꯀꯔꯣꯟꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯄꯥꯕꯨꯡ ꯍꯩꯗꯤꯡꯃꯌꯨꯝ ꯕꯤꯔꯍꯔꯤꯑꯅ ꯑꯩꯈꯣꯏ ꯃꯊꯛꯁꯤꯗ ꯂꯩꯕ ꯄꯥꯕꯨꯡꯁꯤꯅ ꯇꯥꯛꯏ ꯃꯥꯅ ꯂꯧꯏ ꯀ꯭ꯂꯥꯁꯁꯦ ꯃꯨꯒꯙꯕꯣꯙꯁꯤ ꯑꯗ ꯑꯣꯖꯥ ꯁꯤꯒꯤ ꯑꯥꯔꯊꯁꯤꯕꯨ ꯄꯥꯕꯨꯡ ꯈꯤꯇꯪ ꯈꯪꯖꯔꯗꯤ ꯁꯤꯐꯥ ꯄꯨꯕꯁꯤꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯗꯀꯣ ꯑꯩꯁꯦ ꯑꯗ ꯄꯥꯕꯨꯡꯁꯤꯅ ꯊꯥꯖꯅꯗꯅ ꯑꯇꯣꯞꯄ ꯋꯥꯍꯩ ꯑꯃꯗ ꯈꯨꯝꯃꯛꯏ ꯆꯨꯝꯅꯒꯤ ꯍꯥꯏ ꯃꯇꯝ ꯋꯥꯠꯂꯤ ꯅꯪ ꯍꯌꯦꯡ ꯀꯣꯟꯅ ꯃꯥꯏꯅ ꯈꯪꯖꯔꯛꯀꯅꯤ ꯍꯧꯖꯤꯛ ꯃꯇꯝ ꯋꯥꯠꯂꯤ ꯍꯥꯏꯅ ꯍꯥꯏꯕꯤꯔꯒ ꯍꯦꯛ ꯂꯣꯏꯔꯕꯗꯣ ꯑꯗꯨꯗꯤ ꯍꯥꯏꯗꯗꯅ ꯄꯥꯕꯨꯡꯁꯤꯅ ꯀꯗꯥꯏꯗꯅ ꯅꯣꯏ ꯑꯔꯤꯕꯝ ꯁꯥꯒꯩꯒꯤ ꯍꯧꯅꯕꯤꯗꯨ ꯇꯧꯔꯕ꯭ꯔꯥ ꯍꯧꯔꯛꯑꯕ꯭ꯔꯥ ꯁꯤ ꯍꯥꯏꯔꯨꯔꯦ ꯍꯥꯏꯔꯛꯑꯦ ꯑꯩꯁꯤ ꯂꯥꯏ ꯑꯣꯏꯈ꯭ꯔꯕꯁꯤꯡꯗꯨꯕꯨ ꯄꯥꯎꯊꯣꯛꯅꯗꯅ ꯍꯥꯏꯖꯕ ꯅꯠꯇꯦꯀꯣ ꯑꯩꯒꯤ ꯀꯦꯔꯤꯌꯔꯗ ꯌꯥꯝ ꯁꯥꯊꯤꯅ ꯍꯣꯡꯈꯤꯕꯒꯤ ꯋꯥꯐꯝꯗꯨ ꯇꯉꯥꯏ ꯐꯗꯅ ꯄꯟꯖꯅꯤꯡꯗꯅ ꯄꯟꯖꯕꯅꯤꯀꯣ ꯑꯗꯒꯤꯗꯤ ꯄꯥꯕꯨꯡꯅ ꯑꯗꯨ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯈꯣꯏꯒꯤ ꯍꯦꯠ ꯄꯟꯗꯤꯠꯁꯤꯗꯤ ꯑꯩꯒꯤ ꯄꯥꯕꯨꯡ ꯕ꯭ꯔꯖꯕꯤꯍꯥꯔꯤ ꯁꯔꯃ ꯁꯥꯁꯇ꯭ꯔꯤ ꯈꯪꯕꯤꯔꯝꯒꯅꯤ ꯇꯥꯖꯔꯦ ꯍꯥꯏꯔꯤꯕ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯑꯔꯤꯕꯝꯒꯤ ꯄꯥꯕꯨꯡꯁꯤꯅ ꯕ꯭ꯔꯖꯕꯤꯍꯥꯔꯤ ꯁꯔꯃꯁꯤꯅ ꯍꯦꯠ ꯄꯟꯗꯤꯠ ꯑꯣꯏꯕꯅꯤꯅ ꯃꯥꯅ ꯁꯥꯒꯩ ꯄꯟꯕꯗꯨꯗ ꯃꯥꯅꯤꯅꯦ ꯃꯇꯝꯗꯨꯗꯗꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯥꯒꯩꯒ ꯄꯟꯕꯁꯤ ꯌꯥꯄꯣꯠ ꯅꯠꯇꯦ ꯌꯥꯅꯗꯕ ꯃꯇꯝꯗꯨꯗ ꯌꯥꯝꯅ ꯃꯁꯤꯒꯨꯝꯕꯒꯤ ꯅꯤꯌꯣꯝ ꯅꯤꯇꯤꯁꯤ ꯌꯥꯝꯅ ꯀꯟꯅ ꯉꯥꯛꯅꯔꯤꯉꯩ ꯃꯇꯝꯅꯦꯕ ꯑꯗꯩ ꯏꯕꯨꯡꯉꯣ ꯕꯤꯔꯍꯔꯤꯑꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯇꯥꯔꯤꯕꯅꯤꯅꯦ ꯇꯥꯗꯅ ꯁ꯭ꯀꯨꯜ ꯃꯅꯨꯡꯗꯨꯗ ꯑꯗꯨꯝ ꯏꯁꯥꯡ ꯁꯥꯡꯅ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯁꯤ ꯃꯊꯪ ꯇꯧꯅꯕꯅꯤ ꯈꯥꯗꯦ ꯄꯥꯔꯇꯤꯁꯟ ꯌꯥꯎꯗꯦ ꯃꯇꯝꯗꯨꯒꯤ ꯁ꯭ꯀꯨꯜꯁꯦ ꯑꯗꯨꯗ ꯄꯥꯕꯨꯡꯅ ꯏꯕꯨꯡꯉꯣ ꯕꯤꯔꯍꯔꯤꯑꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯇꯥꯗ ꯍꯥꯏꯅ ꯈꯨꯝꯃꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯕꯤꯔꯍꯔꯤꯁꯤꯅ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯨ ꯆꯞꯅ ꯑꯗꯨꯝ ꯑꯉꯥꯡꯗꯨꯗ ꯃꯥꯅ ꯈꯪꯅꯤꯡꯉꯤꯗꯣ ꯑꯗꯨꯗꯤ ꯅꯪ ꯁꯤ ꯇꯧꯅꯦꯅ ꯍꯥꯏꯕꯤꯔ ꯂꯣꯏꯔꯦ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯨ ꯐꯖꯕ ꯂꯣꯜꯂꯅꯦ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯨ ꯍꯥꯏꯅ ꯌꯥꯝꯅ ꯐꯖꯅ ꯋꯥꯔꯛꯈ꯭ꯔꯦ ꯐꯖꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯒꯤ ꯅꯥꯀꯟꯁꯤꯗ ꯔꯨꯞꯃꯣꯍꯟꯒꯤ ꯐꯥꯎꯟꯗꯔ ꯑꯩꯈꯣꯏ ꯁꯪꯁꯀ꯭ꯔꯤꯇꯣꯟꯒꯤꯁꯨ ꯑꯙ꯭ꯌꯥꯄꯛ ꯒꯨꯔꯨ ꯑꯣꯏꯔꯝꯃꯤꯕ ꯑꯅꯧꯕꯝꯒꯤ ꯅꯍꯥꯕꯝꯒꯤ ꯄꯥꯕꯨꯡ ꯀꯩꯅꯣꯁꯤꯅ ꯍꯥꯏꯒꯦ ꯇꯧꯗ ꯂꯩꯇꯣꯟꯁꯤ ꯇꯣꯏꯁꯣꯡꯅꯤ ꯔꯨꯞꯃꯣꯍꯟꯁꯤ ꯊꯥ ꯃꯄꯥꯟꯗꯩ ꯍꯧꯔꯛꯄꯅꯤꯗꯅ ꯑꯗꯨꯗ ꯑꯗꯨꯝ ꯚꯣꯂꯨꯝ ꯄꯨꯅ ꯁ꯭ꯀꯨꯜꯗ ꯂꯥꯛꯄ ꯀꯥꯟꯗ ꯚꯣꯂꯨꯝ ꯄꯨꯕ ꯂꯥꯛꯏ ꯅꯣꯛꯇꯨꯟ ꯆꯟꯗ꯭ꯔ ꯄꯥꯕꯨꯡ ꯅꯣꯛꯇꯨꯟ ꯆꯟꯗ꯭ꯔꯅ ꯊꯪꯅꯕ ꯀ꯭ꯂꯥꯁꯇꯣ ꯃꯥꯅ ꯄꯨꯔꯤ ꯆꯪꯉꯤ ꯑꯗ ꯕꯤꯔꯍꯔꯤ ꯀꯩ ꯁꯥꯔꯦ ꯅꯪꯅ ꯃꯊꯣꯡ ꯌꯥꯝ ꯆꯥꯗꯦꯅꯦ ꯏꯕꯨꯡꯉꯣ ꯅꯪꯅ ꯚꯥꯞ ꯃꯦꯟ ꯇꯥꯗꯅ ꯃꯇꯥꯡ ꯇꯥꯗꯅ ꯍꯥꯏꯅ ꯃꯥꯅꯁꯨ ꯍꯦꯛ ꯄꯥꯡꯁꯤꯜꯂꯛꯑꯦ ꯑꯗꯒꯤꯗꯤ ꯑꯣꯖꯥ ꯕꯤꯔꯍꯔꯤꯁꯤꯅ ꯑꯩꯉꯣꯟꯗ ꯅꯪ ꯈꯪꯅꯤ ꯅꯪ ꯁꯦꯔꯥꯟꯅꯅ ꯈꯪꯅꯤ ꯅꯪ ꯍꯥꯏꯅ ꯃꯈꯥ ꯆꯦꯛ ꯈꯨꯗꯣꯝꯕꯤ ꯆꯤꯡꯉꯒ ꯑꯩꯉꯣꯟꯗ ꯇꯧꯕꯅꯤ
ꯑꯗꯒꯤꯗꯤ ꯑꯩꯅ ꯈꯜꯂꯦ ꯑꯩꯅ ꯇꯝꯃꯤꯕ ꯁꯪꯁꯀ꯭ꯔꯤꯠꯁꯦ ꯃꯥꯒꯤ ꯁꯕꯖꯦꯛꯁꯤꯃꯗꯤ ꯁꯨꯛꯌꯥ ꯌꯥꯔꯔꯣꯏ ꯑꯗꯨꯝ ꯐꯦꯜ ꯑꯣꯏꯔꯗꯕꯅꯤ ꯀꯥꯟꯅꯔꯔꯣꯏ ꯇꯝꯃꯨꯗꯅ ꯑꯗꯨꯅꯗꯤ ꯇꯣꯛꯄꯅ ꯐꯔꯦ ꯑꯩꯅꯒ ꯍꯥꯟꯅ ꯁꯥꯎꯅꯤꯡꯅ ꯂꯩꯕꯒ ꯏꯪꯂꯤꯁ ꯇꯝꯍꯟꯗꯕꯒꯤ ꯃꯥꯅꯤ ꯏꯁꯥꯗ ꯆꯩꯅꯥ ꯐꯥꯎ ꯂꯩꯕꯒ ꯑꯗꯨꯃꯥꯏꯅ ꯁꯪꯁꯀ꯭ꯔꯤꯠꯁꯤꯁꯨ ꯇꯝꯕꯁꯤꯕꯨ ꯇꯣꯛꯊꯣꯛꯑꯦꯅꯦ ꯌꯥꯝꯅ ꯀꯥꯗꯤ ꯀꯥꯔꯤꯅꯦꯅ ꯀꯥꯁꯟꯅꯩ ꯌꯨꯝꯗꯒꯤꯗꯤ ꯍꯣꯏ ꯃꯍꯥꯕꯂꯤꯗ ꯌꯣꯡꯂꯛꯅ ꯂꯩꯊꯣꯛꯏ ꯃꯇꯝꯗꯨꯗ ꯍꯣꯏ ꯅꯍꯥꯒꯁꯨ ꯑꯣꯏꯔꯤꯕꯅꯤꯅ ꯃꯥꯅꯤꯅꯦ ꯑꯗꯨꯃꯥꯏꯅ ꯈꯔ ꯇꯧꯔ ꯇꯧꯊꯣꯛꯑꯦ ꯑꯗꯒꯤ ꯄꯥꯕꯨꯡ ꯕꯤꯔꯍꯔꯤꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕꯖꯥꯠ ꯑꯣ ꯑꯩꯅ ꯁꯨꯝ ꯆꯠꯆꯕꯁꯤꯗ ꯑꯩꯈꯣꯏꯗꯤ ꯂꯝꯕꯤꯅꯤꯅ ꯄꯥꯕꯨꯡ ꯂꯩꯀꯥꯏꯁꯤ ꯁꯨꯝ ꯍꯥꯏꯒꯠꯄꯁꯤꯗ ꯄꯥꯕꯨꯡꯁꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡꯃꯟꯁꯤꯗ ꯆꯥꯏꯊꯔꯒ ꯂꯩꯔꯝꯃꯦ ꯑꯗꯩꯗ ꯄꯥꯕꯨꯡꯅ ꯍꯩ ꯅꯪꯕꯨ ꯂꯥꯏꯔꯤꯛꯇꯝ ꯀꯥꯔꯛꯎꯅꯦ ꯅꯪꯕꯨ ꯀꯥꯔꯛꯎꯅꯦ ꯑꯩꯅ ꯁꯣꯏꯗꯅ ꯀꯩꯅꯣ ꯈꯔ ꯍꯥꯏꯔꯨꯔꯦ ꯑꯗꯨ ꯅꯪ ꯋꯥꯔꯧꯗꯅ ꯅꯪ ꯂꯥꯛꯇ꯭ꯔꯦ ꯁꯣꯝꯗꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯩꯉꯣꯟꯗ ꯋꯥꯊꯣꯛꯅꯔꯦ ꯅꯪ ꯂꯥꯛꯎꯅꯦ ꯅꯪꯕꯨ ꯂꯥꯛꯎꯅꯦ ꯂꯥꯛꯎꯅꯦ ꯏꯖꯠꯇꯗꯅ ꯃꯔꯛ ꯃꯔꯛꯇ ꯍꯦꯛ ꯊꯦꯡꯅꯕꯗ ꯍꯥꯏ ꯄꯥꯕꯨꯡ ꯍꯣꯏ ꯍꯥꯏꯔꯒ ꯌꯥꯛꯁꯨ ꯑꯗꯨꯝ ꯇꯣꯛꯑꯦ ꯀꯥꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤꯃ ꯁꯣꯏꯍꯧꯔꯦ ꯏꯪꯂꯤꯁ ꯁꯣꯏꯔꯦ ꯁꯪꯁꯀ꯭ꯔꯤꯠ ꯁꯣꯏꯔꯦ ꯑꯩ ꯀꯩꯗꯧꯔꯦ ꯍꯤꯡꯒꯅꯤ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯌꯥꯝ ꯄꯥꯝꯖꯔꯛꯄꯁꯤ ꯂꯥꯏ ꯌꯦꯛꯄꯁꯤ ꯄꯥꯝꯃꯛꯑꯦꯕ ꯂꯥꯏ ꯌꯦꯛꯄ ꯁꯥꯕꯁꯤ ꯄꯥꯝꯃꯦ ꯑꯗꯨꯗꯤ ꯑꯩ ꯂꯥꯏ ꯌꯦꯛꯄ ꯁꯥꯕꯁꯤ ꯇꯝꯃꯒꯦꯅ ꯈꯜꯂꯒ ꯑꯩꯒꯤ ꯃꯥꯝ ꯑꯃ ꯂꯩꯔꯝꯃꯤ ꯃꯥꯝ ꯑꯗꯨꯗ ꯑꯩ ꯍꯥꯏꯔꯦ ꯑꯩ ꯂꯥꯏ ꯌꯦꯛꯄ ꯇꯝꯒꯦ ꯑꯗꯨꯗꯤ ꯑꯩꯒ ꯅꯣꯡꯃ ꯆꯠꯃꯤꯟꯅꯔꯁꯤ ꯀꯅꯥꯗꯅꯣ ꯇꯝꯗꯣꯏꯁꯦ ꯃꯇꯝꯗꯨꯗ ꯏꯝꯐꯥꯜ ꯑꯥꯔꯠ ꯁ꯭ꯀꯨꯜ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯑꯥꯔꯠ ꯀꯣꯂꯦꯖ ꯍꯥꯏꯔꯤꯁꯦ ꯁ꯭ꯀꯨꯜ ꯍꯥꯏꯅ ꯂꯩꯔꯝꯃꯦ ꯁ꯭ꯀꯨꯜ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯄꯥꯎꯅꯥ ꯕꯖꯥꯔ ꯂꯩꯔꯝꯃꯤ ꯑꯩꯒ ꯁꯟꯖꯕꯝꯒꯤ ꯁꯥꯃꯣꯒꯤꯁꯦ ꯃꯁꯤꯗ ꯆꯪꯉꯦ ꯀ꯭ꯂꯥꯁꯁꯦ ꯅꯨꯡꯊꯤꯟꯁꯦ ꯀ꯭ꯂꯥꯁ ꯃꯌꯥꯝ ꯇꯧꯅꯔꯝꯃꯤ 1940ꯒ ꯁ꯭ꯋꯥꯏꯒꯤ 1940ꯒꯤ ꯁ꯭ꯋꯥꯏ 45ꯀ ꯑꯗꯨꯋꯥꯏ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯑꯩꯅ ꯈꯜꯂꯦ ꯑꯗꯒꯤꯗꯤ ꯑꯩꯅ ꯆꯪꯕꯁꯤꯗꯩꯁꯤꯗ ꯑꯩꯒꯥꯁꯤꯅ ꯑꯩꯒꯥ ꯍꯥꯏꯅ ꯑꯩꯈꯣই ꯃꯥꯝꯕꯁꯤꯒꯁꯨ ꯈꯪꯅꯩ ꯀꯧꯅꯩ ꯑꯗꯒꯤꯗꯤ ꯑꯩꯒꯥ ꯑꯩꯒꯤ ꯑꯉꯥꯡꯁꯤ ꯑꯝꯇ ꯃꯥ ꯂꯥꯏ ꯌꯦꯛꯄ ꯈꯣꯠꯄꯁꯤ ꯇꯝꯅꯤꯡꯉꯦ ꯈꯔ ꯇꯝꯍꯟꯕꯤꯌꯣꯅ ꯍꯥꯏ ꯑꯩꯒ ꯁꯥꯃꯣꯔ ꯇꯥꯛꯄꯤꯔꯤꯁꯦ ꯑꯩꯒꯥ ꯁꯥꯃꯣꯁꯦ ꯑꯣ ꯑꯩꯒꯥ ꯁꯥꯃꯣꯁꯤꯗ ꯍꯥꯏꯅꯕ ꯑꯗ 이봉아 ꯅꯪ 클래스 ꯀꯌꯥ ꯐꯥꯎ ꯇꯝꯃꯦ ꯍꯥꯏꯅ ꯄꯥꯕꯨꯡ ꯑꯩ 클래스 6 ꯐꯥꯎꯗꯤ ꯇꯝꯍꯧꯔꯦ ꯃꯈꯥꯗꯤ ꯇꯝꯗ꯭ꯔꯦꯅ ꯍꯥꯏ ꯁꯤꯗꯗꯤ ꯅꯪ 클래스 8 ꯄꯥꯁ ꯇꯧꯗ꯭ꯔꯗꯤ ꯀꯥꯟꯗꯦ ꯌꯥꯗꯦꯕꯨ ꯑꯩꯗꯤ 클래스 8 ꯄꯥꯁ ꯇꯧꯕ ꯉꯥꯛꯇꯅꯤ ꯇꯝꯃꯤ ꯃꯌꯥꯝꯁꯦ ꯁꯥꯇ꯭ꯔ ꯃꯌꯥꯝꯁꯦ 8 ꯄꯥꯁ ꯇꯧꯊꯣꯛꯈꯣ ꯑꯗꯨꯒ ꯂꯥꯛꯑꯣ ꯍꯥꯏꯔꯤ ꯃꯇꯝꯗꯨꯗꯗꯤ 클래스 8 ꯑꯃꯨꯛ ꯇꯝꯅꯅꯕꯒꯤ ꯑꯩꯉꯣꯟꯗ ꯈꯨꯗꯣꯡꯆꯥꯕ ꯂꯩꯇ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯑꯩꯁꯤ ꯃꯉꯣꯟꯗ ꯇꯝꯕ ꯌꯥꯗꯕꯗꯒꯤ ꯀꯥꯟꯅꯔꯔꯣꯏ RKCSꯤꯗ ꯑꯃꯨꯛ ꯆꯪꯒꯁꯦꯅ RKCSꯤꯗ ꯍꯥꯏꯔꯒ RKCSꯤꯗ ꯇꯝꯗꯅ ꯂꯥꯏ ꯌꯦꯛꯄꯁꯤ ꯂꯥꯏ ꯌꯦꯛꯄꯅꯦ ꯂꯥꯏ ꯁꯥꯕꯅꯦ ꯃꯁꯤ ꯃꯉꯣꯟꯗꯒꯤ ꯄꯨꯔꯥ ꯇꯝꯃꯦ ꯑꯗꯩ ꯆꯍꯤ 9-10ꯅꯤ ꯑꯩ ꯃꯥꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯋꯥꯛ ꯇꯧ ꯂꯩꯔꯛꯄꯁꯤ ꯑꯗꯒꯤ ꯁꯔꯁꯋꯇꯤ ꯁꯥꯔꯛꯏ ꯂꯥꯏ ꯃꯌꯥꯝ ꯑꯃ ꯁꯥꯔꯛꯏ ꯁꯝꯈꯥ ꯑꯩ ꯒꯨꯔꯨꯗꯦꯕꯕꯨ ꯄꯣꯛꯄ ꯁꯝꯈꯥ ꯄꯨꯔꯦꯠ ꯃꯅꯤꯄꯨꯔꯒꯤ ꯚꯗ꯭ꯔꯒ ꯆꯞ ꯃꯥꯟꯅꯅ ꯐꯥꯎꯃꯤꯟꯅꯔꯝꯕ ꯌꯨꯝꯖꯥꯎ ꯁꯅꯥ ꯍꯥꯏꯕꯁꯦ ꯑꯥꯔꯀꯤ ꯌꯨꯝꯖꯥꯎ ꯁꯅꯥ ꯍꯥꯏꯕꯁꯦ ꯑꯩꯅ ꯁꯔꯁꯋꯇꯤ ꯁꯥꯕꯒꯤ ꯆꯔꯨ ꯄꯨꯜꯂꯒ ꯉꯁꯥꯏꯒꯤ ꯃꯤꯇꯝ ꯂꯥꯛꯅꯅꯕ ꯁꯦꯝꯃꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯁꯤꯗ ꯁꯔꯝꯈꯥ ꯄꯨꯔꯦꯟ ꯑꯩꯒꯥꯁꯤꯅ ꯆꯧꯀ꯭ꯔꯤꯗ ꯁꯣꯐꯥꯗ ꯃꯥꯡꯒꯣꯟꯗ ꯂꯦꯡꯁꯜꯂꯒ ꯍꯥꯏ ꯕꯥꯃꯣꯟ ꯆꯔꯨꯗꯨ ꯀꯟꯅ ꯀꯤꯌꯨ ꯁꯨꯇꯔꯤꯅ ꯀꯤꯕꯗꯣ ꯍꯌꯦꯡ ꯏꯁꯤꯡ ꯂꯨꯞꯄ ꯀꯥꯟꯗꯗꯤ ꯀꯣꯝꯊꯣꯔꯛꯀꯅꯤ ꯆꯝꯖꯣ ꯂꯧꯔꯛꯀꯅꯤ ꯀꯟꯅ ꯀꯤꯌꯨ ꯁꯤ ꯐꯥꯎꯕ ꯇꯥꯛꯄꯤꯕꯁꯦ ꯑꯩ ꯐꯪꯖꯔꯛꯏ ꯒꯨꯔꯨꯗꯦꯕꯅ ꯃꯄꯥꯟꯗꯒꯤ ꯑꯗꯨꯃꯥꯏꯅ ꯂꯥꯛꯑꯒ ꯃꯃꯩꯗ ꯑꯩꯁꯤ ꯏꯁꯥꯒꯤ ꯊꯕꯛꯁꯤ ꯍꯤꯡꯕ ꯉꯝꯗꯕ आर्ट स्टूडियो लिंजरमे अमा तौरमे शर्मा आर्ट्सना रे खोरी आर्ट्सना जा तौरमे अदुदगी मसिनदि ओइबा यारोइदोरेना अरिब साहित्यसि खंगनि गक्तना ये खरा लाइसि याउदनादि यारोइदोरि को अदुनदि सोमदा अनि मक्सि तोबनिदा अरिब साहित्यसि खरा तमनबसु होतनगेना मखागी मखादा लेरिबा मरांगदेवगि पंडित चौबा पाबुंग चंद्र सिंह चलगा खोरमना हाइजरे अदा पाबुंग चाहिए हाब्द हंगोइनदे इपागा सुतिना बरिना hey angauba nang pandilo sen sang ya ponte nan pamoni ne nang kadi giari betam ningi no
Lấy bảo môn lại cho tụi tầm nhà ra. Bảo bông ấy bảo môn lại tầm bây giờ tụi đó là ấy mi vậy đó đi ra đi lại khi đi về khi khara bụng tầm giờ ra khara khang khang ra đi ấy mình đi lui cái hai bên đấy mình đi lui sang sang cái hai bên sang đấy ấy cái tăng khang cho bây giờ mà đó cái tăng khang cho học cái na ấy tầm giờ cái hai bên này là bút sen xiang na hai bên đang xiang gặp ra ấy khó lắm mi ấy thì đấy cái na cái hai chỗ cái lấy cái đi xiang vậy nè hay là phải isa na bút tầm cái đi tầm na hai là cái đi carbon này ba hai bên đó cái hồng na ba bông na tao pi ra cả thế carbon này bây giờ hana horo mấy khang na nó bảo hai nó ba na carbon này bây giờ cái horo ra ari vào lại cái ba bông này cái tầm mi mà khá ta na oja khura adi là số ba không phải là mắm ai ba adi oja madhop adi oja ngaria bang với kulachandra mỗi chỉ lối nó khara khara lối nó song ra đấy tam nó ra đấy tidak jadi kalau tidak jadi. Aduga, semai lag pirakan dah kau department ki arsenal culture dah lerak par. Soai bau ki mamang dah tambir isi. Itu mamang dah. Mamang dah. Ada kerma tambir sang agak kerma itu tu musakar sama bagi. Musakar kita bau tahu isi dah. Ari studio tahu betul. Macam dah ari studio si sarva asi tahu betul dah. अखोगी सर्व आसनते खोरी आस है ना पौना बजार सिदा ऐगा क्षेत्र दजा ना हिंदी की ऐगा ममिंग चप्पा फावमा सबको मंदिर ले रमी मागी दुकान सी मखा दुकान पौना बजार की परिंग मखा हाइदर बसी हे हांगा को परिंग जिदा माई दुकान सी अखोई न लोरे अखोई मौरी मंगा अखोई क्लास तक मिन रबती न रखो में आम दुका अखोई ना ऐगी दमकता मोइना ऐगी दमकता मांग नंग मांग तारे दुकान में तोरक नंग स्टूडियो से नंग तौरो अखोई में बारा तो अखोई की तौरो तो ही करके तौरो मुझे भी तब तौरो ले जाना रहूँगा तो नहीं अरे खुद भी रखे नंग खरा हिंदम तो किया ना वही ना yang siwani ni bibawa baru खरा di hingi खरा हम di लोई करे ada degi di मुझे ना हाईवी में दगी आई ना फरे नोई ना नहीं बनुक्षी भी रखे di फरे दुकान से तौरो से ना एक ऐसा तो दर्जन चीज़ हाई ना रे Hey, noi dukaan tu kaya ro, toro ai dukaan si, noi sangka tare ne de de, sangka ro toro ne. Tawiye deki di, tha ahum kak chuwa bahog si bara si chongan hanjan mangam daba. Tabak di kali lakpa horo ba. Aduga purana pajana taupa di, oi pata dana, leibe si da, ai maru Mohendro ko lagi tre salam Mohendro ada. Ada itu di egi dah mungkin sacrifice tu pada moi kesuatu yang sing nak balik deh, hai deh. Salam Mohendro sina mana hai? Era amon cite so ke marup ne nuksian namna hingna namna no kena tahu di sini. Agak masih sum kena pukatana sum sakainan kena bara sum hon macam ni di oi ada mana dah. कोई कम खाना चाहिए ना मोई में आम जी कोई दुकान से खाना रे अरे दुकान से तो से नंग ले रहा है तो बंगम ने का तौरो बतांग साहब बता अरे तो ना बखनो आज की दुकान से तो पुनः भरे जाए है ना मोई जो आधे दूसरो मान है जो दा खैगी बिसादो मांगी नहीं ना ऐसे को खप दूँ कम तो ऐगी शू कई काना बदु फंग बंगम तेरे मोई दुकान की बारा होन बड़ा दम पैसा खरा लाभ बदु जो कोई न दन मोई ने फुका लोग पीना बदु दा खरा लेप्सी हाई ना हाई बदु दा खरे ना यान रगा आई ना बुहाई कोई हरा उन्हें तोक्षी दुकान से तोकता रहते चाक सारा हम फजन सामिन नरसी आई चाक थोंगा गे नोई ना चार से कनोमा ले रो खोलो दो थोंग दन तो चाय यम द चार से दो तोक्षी है पोचे ले रिबा फर्नीचर खरा टेबिल चौकरी रेक का खरा ले से नोई अदम ये नजरो आई गरा अब तो लौजरो आई से याव दम नि ना आई दम तो नोई न तो बुगी में हम दो अदुगी लमन दे आई न मदुन सिंबो जरगे हाय ना तो मान तोरा मोई में हम जी टेबिल लौबा चौकरी लौबा अदगी रेक लौबा तो बना मोई तो नगरगा अरे चाकू जामिन नरगा यामना हराउन सीना कोई ये तो ही अगर सुमाना गमेंगी ऑफिस ता सुपरवाइजर होना लेंजल लबा स्वाई दगी हवी बरे ई बसिना ई बगी थबक सिना करम मतम असा अदुगी ममांग दगी खरगा
khot bo bisa hubi rabra ai ibagi matamsi iba horakpasi aina studio isagi studio to bo matamda Sharma Asi torpo matamda Sharma Asi gi mamang dadi khori as tawbadagi khori as tagi ai si hawongi samo industry department gi art designer warambasina yaskundale biramse masina ai si magi da tabak tawro haidana hai sarkar gi chang jeng sarkar gi ne hai je oh industry department gi ha ara aina ramo kamai tau doi no ne tabak sarkar gi tabak to bu de chang mu tau ya bra ne aina yai hari sini ne nang ai doctor tawro hari sini tabak ai assistant oro hai bani ne hai na yam cham na hai ai ngang ngai kai no na hai ko ta ma sang mo ji bu hai dan ai na khalli aduga khana mana hai badagi ngai khori a se to oga design center si da ai ji artisan ma oina artist ma oina mai makha thabak to ba hore casual le do casual employee do master role casual adamaina to ba si da ma thagi nong mi ka daga paisa pan bi ka da ba da paisa ka khat pi no mada ai khoi si batam du da lupa mari khak ba le phana kuira akanda ai si ai gi marup da kerani oiba hekla oiba ke ga mayam sine ga tane the PW da kerani oiram badagi industry da lakhi bam yaw ai marup ma korai deki mana hai ega nang che noi mari khoi artisan mari ni lei si dubana casual da ata sana saba mane liwa suba mane phigdon bi mane ai ne art idolen doi saba gi si ma sidai sida la ju ye ka doi ni ko ade da subana tau ba si da khoi mari si da pi di belupa mari si akogi skill artisan ama oragadi skill artisan ama train hen skill artisan ama oragadi PW de lupa taruk sayaba somna mari sari se somna taruk soire nang daga sam thap hai da man engon tai taruk sabi ka domni taruk sami hoina hai hoina ai madu da man hai wadagi daga sam ai koi ida khona na koi mari soi tok na jointly thare adagi de man segai de ne amona adi chedo adi helu bi thagat director thagat re thagat laga di process to ro ba ya bane ala mana babu sing de ba se kanan insan to de ino na ba segai bi ba ni se adagi di kana roi ai mani hai bai marup to nang kana roi wong to egana hai da khoi bani bak akhoi mari bak si mamai da khanga makta da sei si phang masi marak si dai da pau ki tam de da ba sam ba ya da ba te am the am mung hai je ge matam si manipur da chief commissioner na puri chief commissioner Bimola Raina gi JM Raina haibasina puri game batam sida 1963 sida China ga India ga aggression khara thoki ba ara ke Canada bobdila daga tawna ki ba ke tawna ki ba gi matang do maduda Mongol mela haidana ama tawne na Bimola Raina sidi yamna artist oiba nupi ora me imase mana Mongol mela tawne na Ujigi governor ki complex manong sidai sida hai dana agi thakta lady ba ujigi da artist awam samosi koroga nang na artist ama ani nang nakada leba leraga di tharo thabaka tahonge ai sim mera tawdori na man harak padagi ai chalo in thare ai chale thau bana mana angon ta
Jadi ima memora lain sana. Nang Cina sah kadam ni, Cina kalau sah, nongmen kapan tu ini, kapan tu ini, Cina tu dah. Hai dah, Cina dia kan macam tu juga mata je, ini hang. Hei angau bu, kesun chen jangan tu nanti tahu tu ni, mai thok tu ni ni. Sepuluh lagi mana pergi sepuluh kang nan pido. Kalau hello lagi saya, ada mama itu, mamit ke macam ke mana tuan ke tu tu Cina malah lalu ada. Cái tao đó qua bao nhiêu mà con tụi đó trên nam mà con tụi kia là cái nông nghiệp cà phê đôi mình này trên này nó represent trên này nó represent tụi đi này hai đứa nào tụi mày đi lại các cái yêu lại gì mà nó yêu hai bên lại gì các bạn tông vậy kéo nhắm sinh bờ kia bên bên trên hay bên xe phi amu bờ đó bang tiếng cái nung đàng gì mà sắc ta mấy hậu rồi cái mấy mà ngàn đó khi kitang uba, vậy nên setting gì mà kitang tao rồi lại chỉ in tu ngay nó phải cho nó yiệt vào nó tập thế nhá, cho nên mình nó tập. Adu mà nó yiệt ôi nó hao quay cái bụi cho coi, cái mấy tí cho coi, cái quay cái trai mà khăm yam chính cái tonga mà khara tao rồi cái Manipur cái Sankitong cái cũng ba, cho nên highlight, mà khi cái setting tao rồi cái, hết Hãy yên bây giờ bảo tôi yêu nó tập phàm cái tụng nó phàm tại mi yang gì mi đâu đấy gì cái đó yare mà tôi cũng bảo tôi bằng ta làm gì makan cái gì mà chỉ mà nó phải sao pi tôi đi mi lá tôi đi yuan tôi đi sinh được tôi đi nè mà nó yuan rồi mình đi sinh được rồi tôi bảo nó tao rồi cái yam nó lại nó tao rồi đấy cái tôi thấy tao mà chỉ lùi ra cái đó Mama ida, ilu ada melasi lu benar minta. Aku ada prize bon certificate ada nak lepas yang kegi. Kegi waktu tu macam si lu ini pi. Yang kegi dengan na, orang ngah pi ba sama pi ba, sama kun ngah pi ba nak kuai jauh ni. Kuai dia wah begini. Yang kegi kan siapa jauh? Yang kegi tu na kuai dia jauh macam jauh. Badu sahih manga post office deposit tahu rega post office lagi lepas. Yang kaya tu dah sama phang tu ini mai. Ada tu dah, ai nak hai, madu ai gilai bagna tambah hai tare. Pada kugi ai gi ama, ai wakala malak pada gi. Ai nak mata je, क्या है tahu. Si jika tu ini lupa yang kaya. Si awal tu tu ya roy, saya manga post office thamani. Jadi mangal le pas jangan phangni ada di PM phayom ma phuri la mana ta ka khong ga ma tu tho ga le tho che tho ga lo ra ni kha cha tho ko lo tho ga ni ai bu mi we nong de se bi le mu da na right mi we no ba ai ki se bam chi da ta bo ya ba training ta bo ya ba ke le ke kha sa bi le mu da na tong ki la mi ki ta se bi le mu da na sa mo we no nu si bi de de he hai lu de ne ya na ai sun to ba ni mo la si ima si ma bi te ba bi ta ra pe kwa Ei, kau kita nak laga. Beta, saya baat kata है तुम mana, nusi, ima tu ya. Ani baba, ini aku dah ni laksan pure. Sini ibu pusale, governor ki bang governor kita. Oh baba angkat, baba hai si cikgu saya pun. Jem le na pun kau tu is. Jem le na si kau tu. Baba si tu mui ja orang, tu jinji. Thole, kau pare tu. अरे देखिए पायजामा कुर्ता तो थोड़े क्या हुआ क्या है तो थोड़ा ये ट्रेनिंग भेजना है ये मेरा बेटा शर्मा ट्रेनिंग भेजना है ना है रे देखिए जेम लेना है ना इंगंग ना कदा है था तो इन्हें हिंदी दा गांगे इन्हें कहा मैं कैसे किसी तरह कैसे भेजना है ट्रेनिंग कहाँ से लेना है कहाँ ज़्यादा भेजना है ना तो हंगे सब कुछ हम जानता है ना माना है मेमोरा लेना चाहिए तुम्हारे सेक्रेटरी बुलाओ है ना मतलब तो इंडस्ट्री की सेक्रेटरी से कहना ओए कोई औजार भी ना ओए उरी बोके औजार भी सी कौरे टेलीफोन दा इंडस्ट्री सेक्रेटरी कमिश्नर मुझे मत बुलाओ है ना अरे औजार भी सी फेट कारम तो होगा चले अरे कि सारे ना चले 呢啲呢邊佢萬棍萬棍冇弄到咋，佢嚟啲，
ꯑꯗꯒꯤꯗꯤ ꯁꯂꯥꯝꯒ ꯇꯧꯔ ꯅꯃꯁꯇꯦꯒ ꯇꯧꯔꯒ ꯃꯥꯅ ꯍꯪꯉꯤ ꯀꯔꯤꯒꯤꯅꯣ ꯑꯩ ꯀꯧꯕꯤꯔꯤꯁꯦ ꯁꯤ ꯑꯉꯥꯡꯁꯤ ꯇ꯭ꯔꯦꯅꯤꯡ ꯊꯥꯅꯩꯌꯦ ꯅꯣꯏꯅ ꯃꯃꯥꯅ ꯊꯥꯕꯤꯒꯦ ꯍꯥꯏꯔꯦ ꯅꯣꯏ ꯃꯥꯒꯤ ꯇ꯭ꯔꯦꯅꯤꯡ ꯊꯥꯅꯕ ꯇꯧ ꯍꯥꯏꯔꯦ ꯑꯗ ꯑꯣꯖꯥ ꯀꯩꯅꯣꯁꯤꯅ ꯔꯟꯕꯤꯁꯤꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯁꯦꯟꯒꯤ ꯗꯔꯀꯥꯔ ꯂꯥꯛꯀꯅꯤ ꯑꯗꯨꯗꯒꯤ ꯐꯥꯏꯅꯥꯟꯁ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯁꯥꯔ ꯐꯥꯏꯅꯥꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤꯁꯨ ꯀꯧꯕꯤꯌꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯅꯤ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯅꯔꯒ ꯄ꯭ꯔꯣꯁꯦꯁ ꯇꯧꯅꯕ ꯍꯣꯠꯅꯖꯒꯦ ꯍꯥꯏ ꯑꯗꯒꯤ ꯃꯇꯝꯗꯨꯗ ꯀ꯭ꯔꯤꯁꯅꯥꯇꯤꯅ ꯄꯟꯖꯥꯕꯤ ꯃꯀꯣꯏ ꯀꯣꯛꯄ ꯑꯃ ꯂꯩ ꯐꯥꯏꯅꯥꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯕ ꯃꯥꯁꯤ ꯑꯃꯨꯛ ꯈꯨꯗꯛꯇ ꯀꯧꯔꯦ ꯃꯥꯁꯨ ꯑꯃꯨꯛ ꯈꯨꯗꯛꯇ ꯑꯗꯨꯝ ꯄꯥꯏꯔꯛꯏ ꯃꯤꯅꯤꯠ 5 ꯐꯥꯗꯦ ꯑꯗꯒꯤꯗꯤ ꯀꯧꯔꯒ ꯑꯗꯩꯗꯤ ꯃꯣꯏꯅꯤ ꯍꯥꯏꯅꯔꯦ ꯉꯥꯡꯅꯔꯦ ꯁꯤꯒꯤ ꯃꯥꯒꯤ ꯇ꯭ꯔꯦꯅꯤꯡ ꯊꯥꯅꯕ ꯄꯩꯁꯥ ꯅꯪ ꯁꯦꯡꯁꯟ ꯇꯧ ꯑꯗꯨ ꯇꯧ ꯑꯗꯩꯗꯤ ꯔꯅꯕꯤꯔꯗ ꯏꯟꯗꯁꯇ꯭ꯔꯤ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯗ ꯍꯥꯏꯔꯦ ꯑꯗꯨꯗꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯤꯁꯇꯔ ꯔꯅꯕꯤꯔ ꯅꯪ ꯃꯗꯨꯒꯤ ꯄ꯭ꯔꯣꯁꯦꯁ ꯇꯧꯅꯕꯁꯤ ꯊꯥꯒꯠꯂꯛꯑꯣ ꯑꯩ ꯁꯦꯡꯁꯟ ꯇꯧꯔꯒꯦ ꯇꯧꯍꯜꯂꯒꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯏꯃꯥꯁꯤꯅ ꯌꯥꯛꯁꯤꯌꯦ ꯄ꯭ꯔꯥꯏꯖ ꯕꯣꯟ ꯁꯥꯔꯇꯤꯐꯤꯀꯦꯠꯀꯤ ꯃꯍꯨꯠꯇ ꯑꯩꯁꯤ ꯏꯟꯗꯣꯔꯗ ꯒꯣꯚꯔꯟꯃꯦꯟ ꯄꯕ ꯁꯦꯟꯇꯔ ꯏꯟꯗꯣꯔꯅ ꯑꯗꯨꯗ ꯑꯩꯁꯦ ꯃꯩꯇꯩ ꯏꯟꯗꯣꯔꯁꯤꯗ ꯑꯩꯁꯤ ꯊꯥꯕꯅꯤ ꯇ꯭ꯔꯦꯅꯤꯡꯁꯦ ꯑꯗꯒꯤꯅꯦ ꯑꯩ ꯁꯤꯒꯨꯝꯕ ꯁꯥꯕ ꯍꯩꯔꯛꯏꯁꯦ ꯑꯗꯨꯃꯥꯏꯅ ꯍꯥꯟꯅꯅ ꯑꯩ ꯑꯥꯔꯇꯤꯁꯇ ꯌꯦꯛꯄ ꯁꯥꯕ ꯇꯝꯈ꯭ꯔꯦ ꯍꯩꯈ꯭ꯔꯦ ꯑꯗꯩ ꯃꯈꯥꯗ ꯐꯔꯗꯔ ꯁ꯭ꯇꯗꯤꯗ ꯑꯁꯤ ꯇꯝꯃꯦ ꯇꯝꯕ ꯂꯣꯏꯔꯀꯥꯟꯗ ꯑꯩ ꯑꯥꯗ ꯊꯥ 3ꯁꯤ ꯇꯝꯕ ꯁ꯭ꯇꯥꯏꯄꯦꯟꯁꯤ ꯒꯣꯔꯃꯦꯟꯅ ꯄꯤꯕꯅꯤ ꯑꯗꯨ ꯒꯣꯔꯃꯦꯟ ꯄꯤꯕ ꯁ꯭ꯇꯥꯏꯄꯦꯟꯗꯨ ꯃꯣꯏꯅ ꯀꯥꯏꯔꯤꯕ ꯄꯩꯁꯥꯗꯨ ꯈꯨꯗꯛꯇ ꯇꯧꯔꯒ ꯇꯧꯕ ꯅꯪꯗꯦ ꯌꯥꯎꯁꯪ ꯃꯅꯨꯡꯗꯁꯨ ꯑꯣꯏ ꯆꯠꯂꯤꯗꯣ ꯑꯩ ꯆꯠꯂꯤꯗꯣ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯌꯥꯔꯒꯤ ꯃꯇꯝꯅꯦꯕ ꯑꯗꯨꯅ ꯇ꯭ꯔꯥꯟꯖꯦꯛꯁꯟ ꯇꯧꯕꯒꯤ ꯄ꯭ꯔꯣꯁꯦꯁ ꯇꯧꯅꯕꯗ ꯃꯇꯝ ꯆꯪꯉꯤ ꯁꯣꯝꯗꯒꯤ ꯌꯨꯝꯗꯒꯤ ꯑꯩ ꯄꯩꯁꯥ ꯅꯨꯡꯁꯥ ꯈꯔ ꯇꯧꯔꯒ ꯊꯥꯕꯤꯔꯛꯑꯒ ꯑꯩ ꯑꯥꯗ ꯇ꯭ꯔꯦꯅꯤꯡꯗꯨ ꯇꯧꯔꯒ ꯍꯣꯁꯇꯦꯜꯗ ꯂꯩꯔꯒ ꯑꯩ ꯇ꯭ꯔꯦꯅꯤꯡ ꯇꯧꯖꯔꯦ ꯑꯩ ꯂꯣꯏꯔꯒ ꯊꯣꯛꯂꯛꯑꯒ ꯑꯃꯨꯛ ꯃꯥꯒꯤ ꯑꯥꯗ ꯑꯩ ꯊꯕꯛ ꯐꯪꯉꯦ ꯑꯗꯨꯝ ꯂꯣꯏꯔꯛꯄꯗ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯗꯤ ꯑꯩꯒꯤ ꯊꯕꯛꯇꯨ ꯃꯣꯏꯅ ꯌꯥꯝꯅ ꯁꯦꯇꯤꯁꯐꯥꯏ ꯑꯣꯏꯔꯦ ꯅꯪ ꯁꯤ ꯌꯥꯝꯅ ꯐꯖꯅ ꯁꯤꯟꯐꯝꯁꯤꯗ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯑꯉꯥꯡ ꯑꯃꯅꯤ ꯍꯥꯏꯗꯅ ꯁꯥꯇ꯭ꯔ ꯑꯃꯁꯨ ꯑꯣꯏꯕꯅꯤ ꯅꯪ ꯅꯁꯥꯁꯨ ꯌꯥꯝ ꯐꯖꯅ ꯍꯩꯔꯦ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯅꯤꯡ ꯀꯝ ꯄ꯭ꯔꯗꯛꯁꯟ ꯁꯦꯟꯇꯔꯗ ꯅꯪ ꯗꯦꯃꯣꯟꯁꯇ꯭ꯔꯦꯇꯔ ꯑꯣꯏꯅ ꯍꯥꯞꯄꯤꯔꯒꯦꯅ ꯑꯥꯗ ꯑꯩꯒꯤ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯔꯛꯄ ꯀꯥꯟꯁꯤꯗ ꯃꯩꯙ꯭ꯌ ꯄ꯭ꯔꯗꯦꯁ ꯒꯣꯔꯃꯦꯟꯒꯤ ꯍꯧꯖꯤꯛꯀꯤ ꯗꯥꯏꯔꯦꯛꯇꯔꯗ ꯑꯩꯈꯣꯏ ꯄꯨꯇꯞ ꯇꯧꯔꯒꯦ ꯅꯪ ꯑꯣꯏꯔꯣꯅ ꯍꯥꯏ ꯑꯩꯅ ꯍꯥꯏ ꯁꯥꯔ ꯃꯗꯨ ꯑꯩ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏ ꯑꯩ ꯂꯥꯛꯆꯔꯤꯕ ꯇ꯭ꯔꯦꯅꯤꯡꯁꯦ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯊꯥꯔꯛꯄꯅꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯄꯤꯔꯤꯕ ꯁ꯭ꯇꯥꯏꯄꯦꯟꯁꯦ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯗꯒꯤ ꯄꯩꯁꯥ ꯄꯤꯕꯅꯤ ꯑꯩ ꯍꯟꯗꯕ ꯌꯥꯔꯣꯏ ꯍꯥꯏꯌꯦ ꯑꯗꯣ ꯑꯩꯗꯤ ꯏꯊꯟꯇꯁꯨ ꯄꯣꯛꯏ ꯏꯄꯥꯁꯨ ꯁꯨꯃꯥꯏꯅ ꯃꯤꯠ ꯎꯗꯕ ꯑꯃ ꯂꯩ ꯑꯩꯒꯤ ꯑꯕꯣꯛ ꯂꯩ ꯑꯗꯣ ꯏꯃꯥꯁꯨ ꯂꯩꯇ꯭ꯔꯦ ꯑꯩ ꯏꯄꯥ ꯏꯃꯥ ꯁꯛꯑꯒ ꯏꯄꯥꯗꯨꯒ ꯑꯕꯣꯛꯇꯨꯒ ꯁꯦꯕꯥ ꯇꯧꯗꯕ ꯌꯥꯗꯦ ꯏꯆꯤꯟ ꯏꯅꯥꯎ 2 ꯁꯨꯗꯦ ꯑꯗꯨꯅ ꯑꯩ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯇꯅ ꯁꯤꯗ ꯂꯩꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯩꯅ ꯍꯥꯏ ꯑꯥꯗ ꯑꯩꯁꯤ ꯇꯤꯀꯦꯠ ꯀꯛꯑꯒ ꯍꯜꯂꯒꯦ ꯁꯤ ꯌꯥꯗ꯭ꯔꯕꯅꯤ ꯃꯥꯅꯤꯅꯦ ꯃꯥꯅꯤꯅꯦ ꯃꯣꯏ ꯃꯌꯥꯝ ꯅꯨꯡꯁꯤꯗ ꯑꯩꯁꯦ ꯐꯥꯔꯦ ꯁ꯭ꯋꯥꯏꯗ ꯏꯕ ꯈꯣꯠꯄꯗꯤ ꯀꯩꯝ ꯏꯕ ꯈꯣꯠꯄ ꯍꯧꯔꯕꯅꯤ ꯑꯣ ꯑꯗꯨꯒꯤꯁꯨ ꯂꯥꯛꯆꯒꯦ ꯃꯇꯥꯡꯗꯣ ꯑꯗꯨꯗ ꯁꯟꯃ ꯑꯥꯔꯠꯁ ꯇꯧꯀꯥꯟꯗ ꯑꯩ ꯏꯕ ꯍꯧꯔꯦꯕ ꯑꯣ ꯈꯔ ꯉꯟꯅ ꯑꯗꯨꯝ ꯍꯧꯈ꯭ꯔꯦꯕ ꯍꯥꯏꯕꯗꯤ ꯁꯟꯃ ꯑꯥꯔꯠꯁ ꯇꯧꯕ ꯀꯥꯟꯁꯤꯗ ꯑꯩꯅ ꯗꯨꯀꯥꯟꯁꯤ ꯏꯄꯥ ꯀꯩꯊꯦꯜꯗ ꯂꯩꯕ ꯀꯥꯟꯁꯤꯗ ꯂꯥꯏꯔꯤꯛ ꯏꯕ ꯃꯌꯥꯝꯁꯤꯒꯤ ꯂꯥꯏꯔꯤꯛ ꯀꯣꯚꯔ ꯗꯤꯖꯥꯏꯟ ꯇꯧꯕꯤꯌꯨ ꯁꯤ ꯂꯥꯛꯑꯦ ꯑꯗꯒꯤ ꯑꯣꯖꯥ ꯊꯣꯏꯕꯤ ꯏꯅꯛ ꯅꯛꯅ ꯂꯩꯀꯥꯏꯗꯨꯗ ꯂꯩꯕꯅꯦ ꯍꯣꯏ ꯅꯨꯄꯥ ꯀꯩꯊꯦꯜꯗ ꯈꯤꯇꯪ ꯍꯥꯏꯊꯔꯒ ꯃꯌꯥꯝ ꯑꯗꯨꯝ ꯂꯩꯔꯦ ꯍꯣꯏ ꯁ꯭ꯀꯨꯜꯗꯒꯤ ꯍꯜꯂꯀꯥꯟꯗ ꯔꯤꯇꯨꯒꯤ ꯀꯣꯚꯔ ꯗꯤꯖꯥꯏꯟ ꯇꯧ ꯁꯔꯃ ꯅꯪ ꯔꯤꯇꯨꯒꯤ ꯀꯣꯚꯔ ꯗꯤꯖꯥꯏꯟ ꯈꯔ ꯇꯧ ꯍꯟꯗꯛꯀꯤꯗꯤ ꯑꯗꯨꯗꯨꯅꯤ ꯑꯗꯨꯅ ꯍꯥꯏꯗꯅ ꯑꯣꯖꯥꯅ ꯂꯦꯡꯁꯜꯂꯛꯑꯒ ꯃꯥꯅ ꯂꯥꯛꯄꯗ ꯑꯩ ꯍꯥꯏ ꯑꯣꯖꯥ ꯑꯩ ꯇꯧꯖꯒꯦꯅ ꯑꯗꯩ ꯃꯣꯏꯒꯤ ꯅꯨꯄꯤꯒꯤ ꯑꯦꯁꯣꯁꯤꯌꯦꯁꯟꯒ ꯇꯧꯕꯒꯤ ꯂꯣꯒꯣ ꯑꯃꯁꯨ ꯌꯥꯅ ꯌꯦꯛꯄꯤꯈꯤ ꯑꯣꯖꯥꯅ ꯍꯥꯏꯕꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯀꯣꯚꯔ ꯗꯤꯖꯥꯏꯟꯁꯦ ꯁꯨꯝ ꯇꯧꯕꯗ ꯑꯗꯩ ꯏꯂꯨꯁꯇ꯭ꯔꯦꯁꯟꯒꯁꯦ ꯁꯨꯝ ꯃꯦꯒꯥꯖꯤꯟꯒꯤ ꯀꯔꯤꯒꯤ ꯖꯔꯅꯦꯜꯒꯤ ꯀꯔꯤꯒꯤ ꯁꯨꯝ ꯇꯧꯕꯁꯤꯗꯒꯤ ꯑꯩꯅ ꯅꯣꯡꯃ ꯐꯥꯒꯤ ꯐꯔꯥꯡ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯑꯩꯁꯨ ꯅꯣꯏꯒꯤ ꯏꯕꯁꯤ ꯌꯥꯝ ꯄꯥꯝꯃꯤꯗ ꯌꯥꯎꯅꯤꯡꯉꯤꯗ ꯍꯥꯏꯗꯅ ꯍꯥꯏꯔꯨꯕ ꯑꯩꯁꯤꯗ ꯄꯆꯥꯃꯤꯇꯩ ꯁꯤꯔꯤ ꯕꯤꯔꯦꯟ ꯑꯩ ꯗꯨꯀꯥꯟꯁꯤ ꯃꯣꯏ ꯐꯝꯐꯝꯅꯤ ꯃꯣꯏ ꯆꯠꯅꯔꯨꯔꯒ ꯑꯗꯒꯤ ꯇꯣꯞꯄꯨꯝ ꯏꯕꯣꯝ ꯆꯥ ꯀꯥꯏꯅ ꯂꯩꯔꯝꯃꯤ ꯃꯔꯨꯝ ꯄꯥꯟ ꯅꯨꯡꯁꯤꯕ ꯑꯗꯒꯤ ꯅꯣꯡꯃꯥꯏꯊꯦꯝ ꯇꯣꯝꯕꯤ
마디 뭐 콜레지 마가 그 다바가 뭐 딱히 아도가 뭐 그냥 분품자 얘기 듣고 하시죠. โอ้ยใช้ตะกี้มีหัก 하이데 미가 되시. 아데 뭐 그냥 분분들 뭐 있다고 그러다 아이 저 너희 이 드바 약수 있는 게 하루래. 내가 애기 이나오에 바로 보이티 나라파 아이 민디 반자라로 있고 농아이티. โอ้ย I am the Messiah. Mina Yena can Tarakanda. I got the hike over lake. As I mean, but some night by Aibama. Mana high. I got now quick at dinner there, the gig when like Yoko, but the younger Toka and high Pamina. Now the Ibis, I'm like Jala. Ha. And Colom, the Wayaba, Kobi, Basoi Colom, the Wudumana. So we have Jantine, like the Ibai here. Like for dinner. Auction and a canoe. Sometimes something as she, other mind packet or canoe, and I'm on the high. And the end high, Maru, I should mean that. No, not eating, but the man I should eating, I be one. No, I'm not gonna know what about the high canoe that I you white tower and high. Oh, even in there, if we are a canoe, how an even more than a project, even so, yeah, because so long on my back. Let the ear one table, like Ibay. That have me only hit the ear bro, and hand it. Oh, Parapara, I do hardly. I eat a gecko, she's an ear. I eat a gecko and hey, you live there. Nangam de Ure, and I'm going to high. I think it is now. Why do you eat it? Why do you even say, I need Han even see Gasi cover that was that could be Harry dating it up. Gasi cover from with that. No, my jing that Angang is high tegi Kalaman, Amana, Lamayama, ครับพี่ Kai. Now to ten a bit of beer. Alligator. Other than I know somebody and what he happy. Matam doyam na karas leiting ay wang ding ay ano ga eating bagi wakan di po matam da sa ta wedding ay matam gini sambali do hapa masina ay pun sige aan mani วาริมัสอี marim sa ibda adagi di ay gonda eating bagi tinji hen ngakre มานิน adu phong op adagi di adu mai taw na le rakhipan na phong dok pati ngamda idi iba yumda di dum iba aying tum dana pamungda palang pusalaga he iba gumba tum yada dana chimai taw sidi dum hora ay matam sida adana mamaida masagi moy marakta ayu ayiba ole moy gi jarnenda ay ming moy gi association ay ming habe yawre adagi gi adibation phamba adagiเจ้าพงผู้ถกผู้กระทบผู้ใช้แต่เปรมีสามีดีเสียไอ้ผ่องดันมักตินนาเตียบู next เมื่อบัดอันเด็กอันโอลักนะเขาจะพอว่าไอ้ประธานบอกว่าไอ้มาทำว่าเราดีๆคำตรัสมิน่ากระทำตกเนี่ยก็เลยดูไอ้นะสู้ใช้แต่เปรมีสามีดีจะเขาตกมินะคนนี้ก็ไอ้หนุ่มสิทนะไอ้วัดพังประการดาลุปาลาอามาใช้แต่กี่มานากิดมาแต่ไอ้กัจจกระบันสามีดี ಅದನ್ನ ಇಶಾಗಿ ಹೋಯ್ನ ಲನಾಯ್ ಫೋಂಗ್ದ್ರಬಸು ಮ್ಯಾಗಜಿನ್ಗುಂಬ ಜರ್ನಲ್ಗುಂಬ ಪೇಪರ್ಗುಂಬದ ಹಾಪದಿ ಹೌರಖರೆಂಗನ್ನ ಅದುಗ ಇಶಾಗಿ ಹೋಯ್ನ ಫೋಂಗಿಸಿ 1968 ಲೈಬಾಕ್ ಲೇಯನ ಫೋಂಗಿಸಿ 마시 레박 레히 하마니 시대수 레레 โอ้ย 시대수 레이저리시니 레박 레시 레박 레시 โอ้ย 마시 มาสิดีอีเบลอยว่าพงบีกี่บระอีนั่นสร้างนั่นเลยเขาก็ตับน่ะพงบระกระหม่อมตัวหน่อยครับ 마시 이베시 로에레 저라나 그다 마이 또는 아이는 마시 이닝우리 노이다 닥터 코몬기 마데비시 파루바다 마기 이마지네이션다 사갈리바 마데비기 우리에게 캐릭터시 โอ้ย 마데비시 오토바야디시니 아이다 โอ้ย 다이방 미람렌다 마나 라우리바롤도 오토바야다바 마기 가비칼파나기 사가자바 볼라마니 사타티악네 나메암나디 얌네나디 남 타가나디 아두 마시 다이방 미람렌다디 오비아로도 보니 아두 미람렌다 오토바야바 볼라마디 이바야다브라이바 아이나 아두 마이 타우드나 마데비다 레이디시
ꯗꯥꯛꯇꯔꯒꯤ ꯀꯣꯃꯜꯒꯤ ꯃꯥꯙꯕꯤꯗ ꯂꯩꯔꯤꯁꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯖꯕꯗꯨꯅꯤꯀꯣ ꯀꯥꯆꯤꯒꯤꯗ ꯂꯩꯀꯣꯟꯗ ꯎꯔꯤꯔꯩꯅꯦ ꯃꯥꯙꯕꯤꯅꯦ ꯕꯤꯔꯦꯟꯅꯦ ꯂꯩꯍꯥꯎ ꯍꯦꯛꯄꯒꯤ ꯂꯩꯍꯥꯎꯒꯤ ꯃꯇꯥꯡ ꯀꯥꯆꯤꯒꯤ ꯎꯅꯕꯒꯤ ꯃꯇꯥꯡꯁꯦ ꯁꯤꯗ ꯕꯤꯔꯦꯟꯗ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯋꯥ ꯐꯣꯡꯗꯣꯛꯄꯁꯤ ꯎꯔꯤꯔꯩꯅ ꯍꯥꯟꯈꯤꯕ ꯃꯥꯙꯕꯤꯁꯨ ꯑꯁꯥꯗꯤ ꯇꯧꯖꯕ ꯍꯣꯏ ꯕꯤꯔꯦꯟꯁꯤꯗ ꯑꯗꯨ ꯐꯣꯡꯗꯣꯛꯍꯧꯗꯕ ꯑꯗꯨꯗꯒꯤ ꯃꯥꯅ ꯑꯩ ꯃꯔꯨꯞ ꯉꯥꯛꯇꯅꯤ ꯑꯩꯒꯤ ꯃꯔꯨꯞ ꯆꯥꯟꯅꯈ꯭ꯔꯕ ꯑꯩ ꯃꯔꯨꯞꯁꯤꯅ ꯃꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯕꯅꯤꯅ ꯑꯩ ꯃꯉꯣꯟꯗ ꯌꯦꯠꯂꯔꯣꯏꯒꯦ ꯍꯥꯏꯕ ꯋꯥꯈꯟꯗꯨꯃꯗꯤ ꯃꯉꯣꯟꯗ ꯂꯩꯔꯒ ꯇꯣꯛꯂꯛꯈꯤꯕꯅꯦꯕ ꯈꯥꯡꯈꯤꯕꯅꯦꯕ ꯑꯗꯨꯅ ꯑꯃꯨꯛ ꯙꯤꯔꯦꯟꯗ ꯑꯃꯨꯛ ꯃꯤꯅꯝꯕꯤꯔꯛꯑꯦꯕ ꯃꯥꯅ ꯃꯃꯩꯗ ꯃꯥꯅꯤ ꯃꯥꯅꯤ ꯁꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯊꯃꯣꯏꯗ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦꯕ ꯃꯥꯅꯤ ꯑꯁꯨꯛ ꯐꯖꯈ꯭ꯔꯕ ꯅꯣꯚꯦꯜꯁꯦ ꯑꯩꯅ ꯈꯣꯏꯗꯧꯁꯤ ꯌꯥꯝ ꯁꯥꯎꯒꯠꯂꯦꯕ ꯑꯩꯉꯣꯟꯗꯗꯤ ꯑꯩꯒꯁꯤ ꯑꯩꯉꯣꯟꯗ ꯍꯩꯅꯗꯦ ꯃꯁꯤ ꯌꯥꯅꯤꯡꯗꯦꯕ ꯍꯣꯏ ꯁꯤꯕꯨ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯔꯤꯕꯅꯦ ꯊꯃꯣꯏ ꯁꯤ ꯁꯤ ꯑꯩ ꯌꯥꯗꯦꯗ ꯍꯥꯏꯅ ꯅꯝꯗ꯭ꯔꯃꯗꯨꯗꯒꯤ ꯑꯩ ꯂꯩꯕꯥꯛꯂꯛꯏꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯒ ꯁꯨꯝ ꯏꯕꯒꯤ ꯐꯣꯡꯕꯒꯤ ꯂꯥꯏꯔꯤꯛ ꯐꯣꯡꯕꯒꯤ ꯇꯥꯡꯀꯛ ꯁ꯭ꯋꯥꯏ ꯐꯥꯎꯒꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯒꯗꯤ ꯃꯥꯏꯀꯩ ꯑꯃꯠꯇꯒꯤ ꯅꯠꯇꯕ ꯃꯥꯏꯀꯩ ꯃꯌꯥꯝꯒꯤ ꯄꯟꯗꯤꯠ ꯑꯣꯏꯕꯤꯔꯕꯅꯤ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯕꯤꯔꯤꯕꯅꯤ ꯃꯁꯤꯗ ꯍꯧꯒꯠꯂꯛꯏꯕ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯃꯥꯏ ꯐꯤꯜꯗ ꯍꯧꯒꯠꯂꯛꯏꯕ ꯅꯍꯥꯔꯣꯟꯁꯤꯡ ꯑꯅꯧꯕ ꯅꯦꯛꯁ ꯖꯦꯅꯦꯔꯦꯁꯟꯁꯤꯗ ꯈꯣꯏꯔꯣꯟꯒꯤ ꯁꯥꯏꯠꯇꯒꯤꯕꯨ ꯑꯣꯏꯔꯣ ꯁꯥꯕ ꯈꯣꯠꯄꯒꯤꯕꯨ ꯑꯣꯏꯔꯣ ꯅꯣꯠ ꯁꯪꯀ꯭ꯔꯤꯇꯣꯟꯒꯤꯕꯨ ꯑꯣꯏꯔꯣ ꯙꯔꯃꯒꯤ ꯀꯔꯤꯒꯤ ꯃꯇꯥꯡꯕꯨ ꯑꯣꯏꯔꯣ ꯃꯁꯤꯗ ꯀꯔꯝ ꯀꯔꯝꯕ ꯄꯥꯎꯇꯥꯛ ꯄꯤꯔꯒ ꯃꯥꯅ ꯆꯠꯂꯤꯕ ꯂꯝꯕꯤꯗꯨꯗ ꯃꯄꯨꯡ ꯐꯥꯕ ꯂꯝꯕꯤ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯁꯤꯁꯨ ꯆꯥꯎꯔꯥꯛꯄ ꯈꯔ ꯄꯟꯕꯤꯌꯨ ꯇꯥꯛꯄꯤꯌꯨ ꯌꯥꯝꯅ ꯊꯤꯖꯕ ꯑꯗꯨꯒ ꯃꯇꯝꯗꯤ ꯈꯔ ꯂꯧꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯥꯎꯈꯨꯝꯗ ꯑꯣꯏꯕ ꯋꯥꯍꯪꯅꯤ ꯏꯅꯥꯎꯅ ꯍꯪꯕꯤꯔꯤꯁꯤ ꯑꯗꯨꯕꯨ ꯑꯩ ꯇꯦꯟꯁꯤꯟꯖꯔꯒ ꯈꯔꯇꯪ ꯍꯥꯏꯖꯒꯦ ꯑꯩꯉꯣꯟꯗ ꯄꯨꯛꯅꯤꯡꯗ ꯐꯥꯎꯖꯕ ꯈꯔ ꯃꯤꯑꯣꯏꯕꯁꯤ ꯄꯣꯛꯄꯗ ꯃꯤꯑꯣꯏꯕꯗ ꯅꯠꯇꯦ ꯑꯩꯅ ꯈꯪꯖꯕꯗ ꯑꯩꯅ ꯄꯥꯖꯕ ꯅꯩꯅꯖꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯋꯥꯏ ꯄꯥꯟꯕ ꯈꯨꯗꯤꯡꯃꯛꯇ ꯃꯥꯒꯤ ꯃꯄꯣꯛꯀꯤ ꯂꯣꯏꯅꯔꯛꯄ ꯃꯄꯣꯛꯀꯤ ꯑꯣꯏꯐꯝ ꯊꯣꯛꯄ ꯑꯃꯃꯝ ꯂꯩ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯊꯥꯖꯖꯕꯅꯤ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯄꯨꯛꯅꯤꯡ ꯑꯗꯨꯒ ꯍꯛꯆꯥꯡꯒꯤ ꯐꯣꯡꯗꯣꯛꯄꯒꯤ ꯍꯩꯁꯤꯡꯕꯒꯤ ꯁꯤꯒꯨꯝꯕꯁꯤ ꯃꯌꯥꯝꯁꯤ ꯍꯦꯟꯕꯅꯤꯅ ꯊꯋꯥꯏ ꯄꯥꯟꯕꯁꯤꯡꯁꯤ ꯃꯅꯨꯡꯗꯒꯤ ꯃꯤꯑꯣꯏꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯕ ꯑꯣꯏꯗꯅ ꯂꯩꯔꯤꯁꯤꯅꯤ ꯃꯌꯥꯝꯅ ꯄꯨꯝꯅꯃꯛ ꯈꯪꯅꯕꯤꯔꯤꯁꯤꯅꯤ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯍꯥꯛꯅ ꯃꯤꯑꯣꯏꯕꯁꯤꯡꯁꯤꯗ ꯑꯩꯅ ꯍꯧꯒꯠꯂꯛꯏꯕ ꯏꯆꯥ ꯏꯅꯥꯎꯁꯤꯡ ꯑꯗꯨꯒ ꯑꯩꯒ ꯂꯣꯏꯅꯖꯔꯛꯄꯗꯁꯨ ꯑꯩꯒꯤ ꯊꯥꯖꯖꯕꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯑꯃꯈꯛꯇꯪꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯑꯗꯨꯒ ꯄꯥꯝꯕꯤꯔꯤꯕ ꯁꯤꯟꯐꯝ ꯂꯝꯕꯤ ꯑꯗꯨꯗ ꯆꯨꯝꯅ ꯑꯃꯛꯄ ꯌꯥꯎꯗꯅ ꯑꯣꯖꯥ ꯑꯈꯪ ꯑꯍꯩ ꯑꯃꯒꯤ ꯃꯈꯥꯗ ꯆꯪꯁꯤꯟꯖꯔꯛꯑꯒ ꯃꯈꯥ ꯇꯥꯕꯅ ꯃꯁꯥꯒꯤ ꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯤꯕ ꯃꯌꯥꯝ ꯃꯥꯅ ꯈꯪꯉꯛꯏꯕ ꯇꯝꯃꯛꯏꯕ ꯃꯌꯥꯝꯗꯣ ꯃꯗꯨ ꯃꯄꯨꯡ ꯐꯥꯅ ꯐꯣꯡꯗꯣꯛꯄ ꯉꯝꯅꯗꯕꯒꯤ ꯃꯥꯒꯤ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯑꯃꯒ ꯂꯣꯏꯅꯅ ꯆꯪꯁꯤꯜꯂꯛꯑꯒꯗꯤ ꯃꯤꯑꯣꯏꯕꯁꯤ ꯃꯥꯏ ꯄꯥꯛꯄ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯊꯥꯖꯖꯩ ꯑꯗꯨꯒ ꯐꯪꯁꯨ ꯐꯪꯉꯦ ꯍꯥꯏꯕꯁꯤ ꯑꯩꯅ ꯏꯁꯥꯃꯛꯇ ꯈꯨꯗꯝ ꯑꯣꯏꯔꯒ ꯑꯩ ꯎꯠꯆꯔꯤ ꯃꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯍꯥꯛꯅ ꯆꯪꯁꯤꯟꯖꯔꯛꯏꯕ ꯊꯕꯛꯁꯤꯡꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯍꯥꯛ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯀꯥꯡꯕꯨ ꯑꯃꯅ ꯌꯦꯛꯄ ꯁꯥꯕ ꯂꯥꯏ ꯌꯦꯛꯄ ꯂꯥꯏ ꯁꯥꯕ ꯆꯤꯇ꯭ꯔꯦꯁꯣꯔꯅꯦꯅ ꯈꯪꯉꯤ ꯀꯥꯡꯕꯨ ꯑꯃꯅ ꯂꯥꯏꯔꯤꯛ ꯏꯕ ꯆꯤꯇ꯭ꯔꯦꯁꯣꯔꯗꯨꯅꯦꯅ ꯈꯪꯉꯤ ꯀꯥꯡꯕꯨ ꯑꯃꯅ ꯅꯠ ꯁꯪꯀꯤꯔꯇꯣꯟ ꯅꯩꯅꯕ ꯄꯨꯡ ꯏꯁꯩ ꯖꯒꯣꯏ ꯃꯔꯝꯗ ꯊꯤꯖꯤꯟꯕ ꯅꯩꯅꯕ ꯆꯤꯇ꯭ꯔꯦꯁꯣꯔꯅꯦꯅ ꯈꯪꯉꯤ ꯀꯥꯡꯕꯨ ꯑꯃꯅ ꯑꯔꯥꯡꯐꯝꯒꯤ ꯁꯤꯟꯐꯝꯁꯤ ꯐꯖꯅ ꯅꯩꯅꯕ ꯃꯁꯤꯕꯨ ꯇꯥꯛꯄꯤ ꯈꯣꯠꯄꯤꯕ ꯃꯤꯅꯦ ꯍꯥꯏꯗꯅ ꯂꯥꯏꯔꯤꯛꯁꯨ ꯐꯣꯡꯕꯤꯔꯤꯕꯅꯤ ꯂꯥꯏꯔꯤꯛꯁꯨ ꯐꯣꯡꯉꯤꯕꯅꯤꯅ ꯑꯗꯨ ꯊꯧꯔꯝ ꯀꯌꯥ ꯑꯁꯤ ꯍꯣꯏ ꯇꯥꯛꯄꯤꯔꯤꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯤꯗ ꯑꯗꯨꯒꯨꯝꯕ ꯑꯃꯅꯦꯅꯁꯨ ꯃꯣꯏꯅ ꯈꯟꯕꯤꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯤ ꯁ꯭ꯋꯥꯏꯁꯤꯗ ꯀꯔꯤꯝꯇꯪ ꯀꯟꯅ ꯑꯩ ꯍꯪꯒꯠꯆꯍꯧꯒꯦ ꯇꯥꯛꯄꯤꯌꯣ ꯉꯁꯥꯏꯒꯤ ꯀꯜꯆꯔ ꯍꯥꯏꯒꯗ꯭ꯔꯥ ꯍꯧꯖꯤꯛꯀꯤ ꯅꯣꯠ ꯁꯪꯀ꯭ꯔꯤꯇꯣꯟꯒꯤ ꯀꯔꯤꯒꯤ ꯍꯣꯏ ꯃꯥꯒꯤ ꯄꯥꯝꯖꯗꯅ ꯆꯠꯂꯛꯏꯕ ꯀꯩꯗꯧꯕꯁꯤꯗ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯎꯖꯕꯗꯨꯒ ꯉꯁꯤꯒꯤ ꯎꯔꯤꯕ ꯐꯤꯕꯝ ꯑꯁꯤꯒ ꯈꯖꯤꯛ ꯊꯩꯗꯣꯛ ꯊꯩꯖꯤꯟ ꯁꯝꯅ ꯍꯪꯒꯠꯆꯔꯕꯗ ꯍꯧꯖꯤꯛꯁꯤ ꯂꯥꯏꯅꯥ ꯂꯥꯏꯆꯠꯁꯤꯅ ꯀꯣꯚꯤꯗ-19ꯒꯤ
ꯄꯥꯛ ꯁꯟꯅ ꯇꯧꯔꯛꯄꯁꯤꯗ ꯀꯠꯇ ꯌꯥꯗꯕ ꯇꯧꯗ ꯌꯥꯗꯕꯁꯤ ꯁꯝꯖꯜꯂꯒ ꯑꯌꯨꯛ ꯉꯟꯇꯥ ꯂꯣꯏꯁꯤꯟꯖꯔꯅꯤ ꯑꯗꯨ ꯇꯧꯔꯅꯤ ꯍꯥꯏꯕ ꯅꯅꯥꯔꯣꯒ ꯃꯥꯒꯤ ꯄꯥꯝꯖꯕ ꯑꯗꯣꯝꯗ ꯂꯥꯛꯄ ꯇꯦꯜꯂꯒ ꯂꯣꯏꯔꯦ ꯍꯥꯏꯕꯒꯤ ꯄꯣꯛꯂꯣꯝꯗ ꯆꯪꯉꯛꯄ ꯂꯩꯔꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯙꯔꯃꯒꯤ ꯑꯣꯏꯕ ꯆꯠꯅꯔꯛꯄꯁꯤꯗ ꯑꯁꯥꯡꯕ ꯄ꯭ꯔꯣꯁꯦꯁ ꯑꯃ ꯂꯥꯛꯏ ꯃꯁꯤ ꯇꯦꯟꯕꯗꯅ ꯀꯗꯥꯏꯐꯥꯎ ꯇꯦꯜꯂꯤ ꯁꯥꯡꯉꯛꯑꯒꯅ ꯀꯔꯤꯒꯤ ꯁꯥꯡꯉꯤꯕꯅꯣ ꯁꯥꯡꯗꯕ ꯌꯥꯗꯕꯔꯥ ꯍꯥꯏꯕꯅꯆꯤꯡꯕꯒꯤ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯁꯤꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯤꯕ ꯒꯣꯕꯤꯟꯗꯖꯤ ꯇꯦꯝꯄꯜ ꯕꯣꯔꯗ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯒꯤ ꯀꯔꯤꯒꯤ ꯑꯦꯛꯁꯔꯁꯥꯏꯖ ꯃꯌꯥꯝ ꯑꯃ ꯈꯔꯗꯤ ꯂꯩꯔꯤ ꯃꯁꯤ ꯄꯟꯗꯤꯠ ꯃꯌꯥꯝꯁꯤ ꯂꯦꯞꯅꯔꯒ ꯁꯨꯝꯕꯁꯦ ꯁꯨꯃꯥꯏꯅ ꯐꯥꯎ ꯇꯧꯒꯗꯕꯅꯤ ꯁꯤꯕꯨꯗꯤ ꯁꯝꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯑꯀꯛꯅꯕ ꯑꯃ ꯂꯩꯇ꯭ꯔꯒꯗꯤ ꯍꯌꯦꯡ ꯄꯟꯗꯤꯠ ꯌꯥꯎꯗ꯭ꯔꯁꯨ ꯑꯩꯒꯤꯗꯤ ꯇꯨꯜꯁꯤꯕꯣꯡꯗ ꯑꯩꯅ ꯗꯣꯝ ꯊꯥꯡ ꯃꯌꯥꯝ ꯊꯥꯔꯒ ꯏꯄꯥꯒꯤꯁꯦ ꯑꯩꯅ ꯈꯣꯔꯝꯖꯔꯒ ꯇꯦꯟꯁꯤꯟꯈ꯭ꯔꯦꯒ ꯍꯥꯏꯕ ꯄꯣꯠꯂꯣꯝꯗ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯅꯨꯡꯁꯥ ꯊꯤꯕ ꯐꯥꯎꯕ ꯈꯔꯁꯨ ꯂꯩ ꯃꯁ꯭ꯋꯥꯏꯁꯤꯗ ꯀꯔꯤ ꯃꯣꯠ ꯊꯝꯕꯤꯅꯤꯡꯉꯦ ꯈꯤꯇꯁꯨ ꯇꯥꯛꯄꯤꯌꯨ ꯌꯥꯝꯅ ꯐꯖꯈ꯭ꯔꯕ ꯌꯥꯝꯅ ꯃꯟ ꯌꯥꯝꯈ꯭ꯔꯕ ꯋꯥꯍꯪꯅꯤ ꯏꯅꯥꯎꯅ ꯍꯥꯏꯕꯤꯔꯤꯁꯤ ꯑꯩ ꯏꯁꯥꯃꯛꯁꯨ ꯃꯁꯤ ꯑꯩꯉꯣꯟꯗꯁꯨ ꯈꯟꯖꯕ ꯑꯩꯉꯣꯟꯗꯁꯨ ꯐꯥꯎꯖꯕ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯖꯕ ꯂꯩꯖꯕꯅꯤ ꯃꯇꯝꯒꯤ ꯌꯥꯋꯣꯟꯅꯤ ꯑꯍꯣꯡꯕ ꯍꯥꯏꯁꯤꯗꯤ ꯂꯩꯇꯕ ꯍꯧꯅꯗꯦ ꯂꯩꯕ ꯇꯥꯕꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛꯅ ꯌꯥꯅꯗꯅ ꯂꯥꯛꯑꯕ ꯋꯥꯐꯝꯅꯤ ꯑꯗꯨꯝꯗꯤ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯍꯣꯡꯐꯗꯕ ꯈꯔ ꯑꯃ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯍꯣꯡꯒꯠꯂꯛꯑꯦ ꯁꯨꯝ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯈꯪꯐꯝ ꯊꯣꯛꯄ ꯃꯥꯒꯤ ꯃꯅꯨꯡꯒꯤ ꯏꯊꯤꯛꯁꯇꯣ ꯍꯥꯏꯗꯤ ꯃꯅꯨꯡꯒꯤ ꯑꯔꯣꯟꯕ ꯑꯊꯨꯞꯄ ꯋꯥꯐꯝ ꯂꯩꯔꯤꯕ ꯑꯔꯨꯞꯄ ꯋꯥꯗꯣ ꯃꯗꯨ ꯃꯨꯟꯅ ꯅꯩꯅꯕꯤꯗꯕ ꯃꯗꯨ ꯈꯟꯊꯔꯨꯗꯕꯗ ꯃꯄꯥꯟ ꯊꯣꯡꯒꯤ ꯄꯣꯠꯁꯤꯗ ꯇꯥꯎꯗꯅ ꯆꯠꯄ ꯑꯗꯨ ꯈꯛꯇ ꯎꯕꯗꯨꯗ ꯑꯗꯨꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯋꯥꯁꯤ ꯂꯦꯞꯂꯛꯄ ꯑꯃ ꯂꯥꯛꯄ ꯑꯩꯈꯣꯏꯒꯤ ꯅꯤꯡꯇꯝꯕꯅꯤ ꯑꯩꯈꯣꯏꯒꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯒ ꯑꯗꯨꯒ ꯂꯥꯏꯅꯥꯁꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯅ ꯁꯟꯗꯣꯔꯛꯄꯁꯤꯒꯤ ꯂꯥꯏꯅꯥꯁꯤꯒꯤ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯁꯨ ꯃꯗꯨꯗ ꯑꯃꯨꯛ ꯂꯩꯕꯗꯨꯅ ꯍꯪꯒꯠꯆꯅꯤꯡꯉꯤꯕꯅ ꯗꯦꯃꯣꯀ꯭ꯔꯦꯁꯤꯅꯤ ꯑꯩꯒꯤ ꯅꯤꯡꯇꯝꯕ ꯐ꯭रीडꯝꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯅꯥꯠꯇ ꯑꯩꯒꯤ ꯅꯤꯡꯇꯝꯕꯗꯨ ꯊꯥꯡꯖꯤꯜꯂꯒ ꯁꯦꯝꯗꯣꯛꯄꯗꯤ ꯌꯥꯐꯝ ꯊꯣꯛꯇꯦꯅ ꯌꯥꯝꯅ ꯆꯨꯝꯃꯤ ꯌꯥꯝꯅ ꯆꯨꯝꯕ ꯏꯅꯥꯎꯒꯤ ꯋꯥꯐꯝꯁꯤ ꯌꯥꯝ ꯁꯦꯡꯉꯕ ꯋꯥꯐꯝꯅꯤ ꯑꯩ ꯏꯁꯥꯃꯛ ꯕꯣꯔꯗꯇ ꯃꯦꯝꯕꯔ ꯑꯣꯏꯖꯔꯤ ꯆꯍꯤ 10 ꯍꯦꯜꯂꯦ ꯍꯟꯗꯛꯇꯁꯨ ꯉꯔꯥꯡ ꯅꯍꯥꯟꯗ CMꯒ ꯃꯤꯇꯤꯡ ꯇꯧꯖꯔꯨꯏ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯏꯅꯥꯎꯅ ꯇꯥꯛꯄꯤꯕ ꯑꯗꯨꯃꯥꯏꯅ ꯑꯌꯨꯛꯇ ꯑꯩꯈꯣꯏꯒꯤꯗ ꯃꯅꯤꯄꯨꯔꯗ ꯆꯠꯅꯔꯤꯕ ꯑꯩꯈꯣꯏ ꯕꯦꯗꯗꯒꯤꯅ ꯁꯥꯁꯇ꯭ꯔꯁꯤꯡꯒꯤ ꯃꯇꯨꯡꯏꯟꯅ ꯁ꯭ꯃ꯭ꯔꯤꯇꯤꯒꯤ ꯃꯇꯨꯡꯏꯟꯅ ꯑꯩ ꯁꯪꯁꯀ꯭ꯔꯤꯠꯁꯨ ꯈꯔ ꯑꯗꯨꯝ ꯂꯣꯏꯅꯖꯩ ꯑꯗꯨꯅ ꯈꯔꯁꯨ ꯑꯗꯨꯝ ꯄꯥꯖꯩ ꯁ꯭ꯃ꯭ꯔꯤꯇꯤ ꯁꯥꯁꯇ꯭ꯔꯒꯤ ꯃꯇꯨꯡꯏꯟꯅ ꯕꯦꯗꯥꯟꯇꯒꯤ ꯃꯇꯨꯡꯏꯟꯅ ꯎꯄꯅꯤꯁꯠꯀꯤ ꯃꯇꯨꯡꯏꯟꯅ ꯌꯦꯡꯉꯨꯔꯒꯗꯤ ꯃꯅꯤꯄꯨꯔꯗ ꯂꯝꯕꯣꯏꯔꯒ ꯁꯤꯕꯒꯤ ꯆꯠꯅꯕꯤꯁꯦ ꯁꯨꯡꯌꯥ ꯌꯥꯗꯦ ꯁꯨꯡꯂꯩ ꯂꯩꯇꯦ ꯃꯅꯤꯄꯨꯔꯗ ꯁꯦꯝꯃꯝꯕꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯒꯨꯔꯨꯁꯤꯡꯅ ꯑꯇꯨꯔ ꯁꯩꯅꯥꯁꯦꯅ ꯂꯩꯇ ꯂꯥꯏꯔꯒꯤ ꯐꯤꯕꯝ ꯐꯠꯇꯕꯒꯤ ꯃꯇꯝ ꯆꯥꯗꯕꯒꯤ ꯌꯦꯡꯉꯒ ꯁꯣꯏꯗꯅꯕꯒꯤ ꯏꯁꯣꯔꯒꯤ ꯈꯔ ꯂꯩꯈꯤꯗ꯭ꯔꯤꯕꯗꯨꯒꯤ ꯈꯔ ꯀꯠꯄ ꯌꯥꯕ ꯀꯠꯂꯒ ꯂꯣꯏꯁꯤꯟꯕ ꯌꯥꯅꯕ ꯍꯥꯏꯅ ꯁꯦꯝꯃꯝꯕꯅꯤ ꯏꯁꯩꯒꯤ ꯃꯇꯥꯡꯗꯗꯤ ꯁꯨꯡꯂꯩꯕꯨ ꯂꯩꯇꯦ ꯑꯁꯇꯀꯥꯟ ꯊꯨꯒꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯁꯇꯀꯥꯟ ꯁꯛꯀꯗꯕꯅꯦ ꯑꯗꯨꯝ ꯂꯩ ꯑꯗꯨꯕꯨ ꯑꯁꯇꯀꯥꯟꯗꯣ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯁꯩꯅꯥꯁꯒꯤ ꯏꯁꯩꯅꯦꯅ ꯑꯃ ꯃꯁꯤ ꯑꯩ ꯃꯤꯡ ꯄꯟꯖꯅꯤꯡꯗ꯭ꯔꯦ ꯃꯇꯝ ꯑꯃꯒꯤ ꯆꯨꯔꯥꯆꯥꯟ ꯃꯇꯝꯒꯤ ꯒꯨꯔु ꯑꯃꯅ ꯃꯅꯣꯍꯔ ꯁꯥꯏꯒꯤ ꯒꯨꯔु ꯑꯃꯅ ꯍꯧꯗꯣꯛꯑꯝꯕꯗꯒꯤ ꯃꯗꯨ ꯑꯐꯕ ꯑꯣꯏꯅ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯆꯠꯊꯔꯒ ꯅꯤꯃꯥꯏ ꯁꯩꯅꯥꯁꯅꯦꯅ ꯄꯪꯁꯛꯇ ꯁꯛꯅꯔꯒꯁꯨ ꯇꯧꯅꯔꯦ ꯅꯤꯃꯥꯏ ꯁꯩꯅꯥꯁꯅ ꯍꯧꯖꯤꯛ ꯇꯥꯛꯄꯤꯕꯁꯤꯗ ꯅꯅꯥꯏꯗꯤ ꯁꯨꯝ ꯇꯥꯖꯕꯅꯤ ꯁꯤꯗ ꯆꯪꯁꯤꯟꯖꯔꯨꯔꯒ ꯅꯩꯅꯖꯔꯨꯕ ꯅꯠꯆꯗꯦ ꯅꯤꯃꯥꯏ ꯁꯩꯅꯥꯁꯤ ꯅꯅꯥꯏ ꯑꯩꯈꯣꯏ ꯃꯆꯦꯠ ꯑꯃ ꯁꯨꯝ ꯇꯥꯖꯕꯗ ꯍꯧꯕꯗꯒꯤ ꯄꯪꯀꯞꯇ ꯀꯞꯄ ꯑꯣꯖꯥ ꯒꯨꯔꯨꯁꯨ ꯂꯩꯌꯦꯕ ꯑꯗꯨꯅ ꯍꯣꯔꯦꯟ ꯃꯇꯥꯡ ꯃꯥꯒꯤ ꯁꯆꯤ ꯕꯤꯂꯥꯞ ꯀꯥꯏꯅ ꯁꯨꯝ ꯑꯗꯨꯋꯥꯏꯗꯗꯤ ꯀꯌꯥꯝ ꯀꯞꯇꯣꯔꯤꯒꯦ ꯀꯥꯏꯅ ꯊꯃꯣꯏꯗ ꯍꯦꯛ ꯍꯪꯖꯅꯤꯡꯕ ꯀꯔꯤꯒꯨꯝꯕ ꯁꯨꯝ ꯐꯥꯎꯏ ꯃꯁꯤ ꯑꯩꯈꯣꯏꯅ ꯈꯟꯖꯔꯨꯕꯗ ꯂꯥꯟꯕ꯭ꯔꯥ ꯈꯪꯖꯗꯦꯀꯣ ꯑꯩꯈꯣꯏꯅ ꯆꯪꯁꯤꯟꯖꯔꯨꯗꯕꯅꯤꯅ ꯌꯥꯝ ꯆꯨꯝꯃꯤ ꯇꯥꯛꯄꯤꯗꯨ ꯌꯥꯝ ꯃꯥꯏ ꯄꯪꯈꯩꯗꯣ ꯍꯧꯕꯗꯩ ꯀꯞꯈꯠꯂꯛꯑꯗꯤ ꯍꯣꯔꯦꯟ ꯁꯆꯤꯅ ꯃꯆꯥꯒꯤꯗꯃꯛꯇ ꯍꯦꯟꯅ ꯊꯃꯣꯏ ꯁꯣꯛꯄꯒꯤ ꯁꯆꯤ ꯕꯤꯂꯥꯞ ꯑꯩꯅ ꯑꯃ ꯂꯩꯔꯝꯃꯤꯕꯅꯤ ꯍꯥꯏꯖꯔꯤ ꯑꯗꯨꯋꯥꯏꯗꯨꯗꯅ ꯏꯁꯩ ꯁꯛꯄ ꯑꯣꯖꯥ ꯒꯨꯔꯨꯗꯨꯅ ꯀꯌꯥꯝ ꯍꯦꯟꯅ ꯀꯞꯄꯤꯗꯣꯔꯤꯒꯦ ꯀꯌꯥꯝ ꯍꯦꯟꯅ ꯁꯩꯊꯥꯕꯤꯗꯣꯔꯤꯒꯦ ꯀꯥꯏꯅ ꯊꯃꯣꯏꯗ ꯍꯦꯛ ꯐꯥꯎꯖꯔꯛꯄ ꯇꯟꯖꯥ ꯈꯔꯁꯨ ꯂꯩꯈꯤ ꯃꯁꯤ ꯌꯥꯝ ꯆꯨꯝꯃꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯁꯤꯁꯨ ꯁꯨꯝ ꯄꯨꯡꯗ ꯐꯥꯎꯕꯗꯣ ꯍꯪꯒꯠꯆꯕꯅꯤ ꯑꯩꯒꯥꯗ ꯍꯧꯖꯤꯛꯀꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯃꯇꯝ ꯑꯃꯗꯗꯤ ꯅꯤꯡꯊꯧꯅ ꯀꯜꯆꯔꯒꯤ ꯍꯦꯠ ꯑꯣꯏꯗꯅ ꯑꯗꯨꯋꯥꯏꯗꯨ ꯌꯥꯗꯦ
ꯃꯥꯏꯗꯨ ꯑꯗꯨ ꯇꯧꯈꯤꯌꯦ ꯂꯥꯜꯂꯤ ꯆꯨꯝꯃꯤ ꯑꯗꯨ ꯍꯟꯇꯣꯛꯎ ꯁꯨꯝꯕ ꯄ꯭ꯔꯇꯤꯀꯥꯔ ꯑꯃ ꯇꯧ ꯁꯨꯃꯥꯏꯅ ꯇꯧꯑꯣꯅ ꯇꯥꯛꯄꯤ ꯈꯣꯠꯄꯤꯕꯒꯤ ꯊꯕꯛ ꯇꯧꯔꯝꯃꯦꯅ ꯇꯥꯖꯩ ꯃꯤ ꯇꯧꯔ ꯑꯗꯨ ꯉꯁꯤꯗꯤ ꯐꯤꯖꯦꯠ ꯆꯥꯛꯆꯥꯗꯒꯤ ꯑꯣꯜꯂꯛꯏꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯒꯤ ꯑꯣꯜꯂꯛꯏꯕ ꯏꯀꯨ ꯏꯕꯨꯡꯉꯣ ꯑꯣꯏꯅ ꯀꯧꯕ ꯑꯝꯇ ꯌꯥꯎꯈꯤꯗ꯭ꯔꯦ ꯐꯦꯃꯤꯂꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯗ ꯄꯥꯖꯤ ꯄꯥꯕꯨꯡ ꯑꯣꯏꯅ ꯆꯠꯈ꯭ꯔꯦ ꯏꯇꯩ ꯀꯧꯈꯤꯗ꯭ꯔꯦ ꯏꯕꯥꯏ ꯍꯥꯏꯖꯜꯂꯛꯑꯦ ꯑꯗꯩ ꯀꯗꯥꯏꯗꯩꯅꯣ ꯏꯄ꯭ꯋꯥ ꯍꯥꯏꯕ ꯈꯣꯟꯖꯦꯜꯁꯤ ꯇꯥꯔꯛꯈꯤꯗ꯭ꯔꯦ ꯑꯗꯒꯤ ꯋꯥꯍꯩ ꯑꯃ ꯐꯅꯌꯥꯝ ꯃꯦꯆꯤꯌꯣꯔ ꯑꯣꯏꯔꯕ ꯃꯤ ꯐꯥꯎꯕ ꯑꯩ ꯇꯧꯔꯔꯣꯏ ꯍꯥꯏꯔꯒ ꯂꯣꯏꯔꯕꯗꯨꯗ ꯑꯩ ꯇꯧꯔꯔꯣꯏꯒꯦ ꯍꯥꯏꯒꯨꯝꯕ ꯁꯨꯝꯕ ꯃꯌꯥꯝ ꯑꯃ ꯇꯧꯔꯀꯥꯟꯗ ꯂꯥꯛꯏ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯍꯣꯡꯉꯛꯏꯕ ꯄꯣꯠ ꯑꯁꯤꯗ ꯑꯩꯒꯥꯟꯅ ꯃꯌꯥꯝꯗ ꯃꯁꯤꯒꯤ ꯑꯐ ꯐꯠꯇ ꯈꯖꯤꯛꯇꯪ ꯇꯦꯜꯂꯞꯅ ꯂꯣꯏꯅꯅ ꯉꯁꯤ ꯂꯥꯛꯆꯔꯤꯕ ꯃꯃꯤ ꯇꯤꯚꯤꯅ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯂꯥꯛꯆꯕꯁꯤꯗ ꯀꯔꯤ ꯑꯍꯦꯟꯕ ꯀꯔꯤ ꯊꯧꯔꯥꯡ ꯂꯧꯍꯟꯕꯤꯅꯤꯡꯕꯒꯦ ꯑꯗꯨꯒꯤ ꯃꯆꯦꯠ ꯀꯥꯁꯨ ꯈꯤꯇꯪ ꯇꯦꯜꯂꯞꯅ ꯇꯥꯛꯄꯤꯒꯅꯦꯅ ꯂꯧ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝ ꯐꯖꯕ ꯄꯣꯏꯟ ꯄꯨꯊꯣꯛꯄꯤꯔꯛꯄꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯑꯩ ꯏꯁꯥꯃꯛꯁꯨ ꯍꯧꯖꯤꯛꯀꯤ ꯏꯅꯥꯎꯅ ꯍꯥꯏꯕꯤꯈ꯭ꯔꯤꯕ ꯑꯗꯨꯗ ꯀꯟꯅ ꯑꯩꯁꯨ ꯆꯪꯁꯤꯟꯖꯕ ꯑꯗꯨꯒ ꯍꯣꯡꯗꯣꯛꯅꯕ ꯑꯆꯨꯝꯕꯗꯨ ꯍꯥꯟꯅꯒꯤ ꯑꯆꯨꯝꯕ ꯂꯤꯛꯂꯝꯗꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯖꯔꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩ ꯔꯦꯗꯤꯑꯣ ꯄꯟꯖꯒꯦ ꯑꯩꯈꯣꯏ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣ ꯏꯝꯐꯥꯜꯒꯤ ꯌꯥꯝꯅ ꯃꯃꯜ ꯌꯥꯝꯃꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝ ꯑꯃ ꯁꯟꯗꯣꯛꯏꯁꯤꯗ ꯈꯨꯡꯒꯪꯒꯤ ꯊꯧꯔꯝꯗ ꯂꯣꯏꯔꯝꯗꯥꯏꯗ ꯂꯣꯏꯁꯜꯂꯛꯄꯩꯗꯨꯗ ꯉꯁꯤꯒꯤꯗꯤ ꯈꯨꯡꯒꯪ ꯊꯧꯔꯝ ꯂꯣꯏꯔꯝꯕꯅꯤꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯗ ꯏꯆꯤꯜ ꯏꯄꯥ ꯁ꯭ꯋꯥꯏꯗ ꯀꯥꯏꯅꯔꯁꯤ ꯍꯦ ꯍꯥꯏ ꯑꯩꯅ ꯍꯪꯒꯣꯏꯗꯗꯅ ꯑꯩ ꯏꯆꯟ ꯕꯤꯖꯌꯥ ꯌꯨꯝꯂꯦꯟꯕꯝꯗ ꯃꯥꯏ ꯃꯃꯤꯡ ꯄꯟꯖꯔꯦꯀꯣ ꯃꯣꯏꯁꯨ ꯇꯥꯔꯒ ꯍꯌꯦꯡ ꯃꯣꯏꯁꯨ ꯇꯧꯈꯤꯕꯗꯣ ꯑꯗꯨꯝ ꯃꯣꯏ ꯅꯤꯡꯉꯛꯀꯅꯤ ꯑꯩꯒꯥꯁꯤ ꯂꯣꯏ ꯍꯥꯏꯗꯣꯔꯛꯑꯦꯅꯦ ꯑꯗꯣ ꯑꯩ ꯍꯥꯏ ꯕꯤꯖꯌꯥ ꯅꯪꯕꯨ ꯀꯩꯗꯧꯒꯦ ꯅꯣꯏꯒꯤ ꯃꯤꯇꯤꯡꯗ ꯑꯝꯇ ꯄꯨꯊꯣꯛꯎ ꯀꯥꯏꯅꯕ ꯍꯥꯏꯕꯁꯤꯗꯤ ꯁꯤꯕꯕꯨꯅꯤ ꯀꯥꯏꯅꯔꯒꯗꯤ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯕ ꯌꯥꯕꯒꯤ ꯐꯤꯕꯝ ꯂꯩꯇꯦ ꯋꯥꯐꯝ ꯂꯩꯇꯦꯀꯣ ꯃꯩꯇꯩꯗ ꯀꯥꯏꯅꯕ ꯍꯥꯏꯔꯗꯤ ꯁꯤꯕꯕు ꯈꯪꯅꯩꯀꯣ ꯑꯗꯨꯅ ꯍꯟꯅꯔꯁꯤ ꯍꯥꯏꯕ ꯀꯩꯗꯧꯒꯦ ꯏꯕꯦꯝꯃ ꯍꯟꯅꯔꯁꯤ ꯍꯥꯏꯌꯨꯅꯦ ꯊꯧꯔꯝ ꯂꯣꯏꯔꯕꯅꯤꯅ ꯉꯁꯤꯗꯤ ꯏꯆꯤꯟ ꯍꯟꯅꯔꯁꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯗ ꯍꯟꯅꯈ꯭ꯔꯁꯤ ꯍꯥꯏꯔꯒ ꯍꯧꯖꯤꯛꯇꯤ ꯍꯥꯏꯔꯦ ꯍꯧꯖꯤꯛ ꯐꯖꯅ ꯍꯥꯏꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯁꯤ ꯑꯩꯅ ꯆꯨꯝꯊꯣꯛꯆꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯏꯇꯦꯡ ꯄꯥꯡꯖꯔꯨꯕ ꯑꯃꯅꯤ ꯑꯩꯅ ꯅꯨꯡꯉꯥꯏꯇꯗꯅ ꯁꯨꯃꯥꯏꯅ ꯂꯣꯟꯗꯁꯨ ꯉꯁꯥꯏꯒꯤ ꯏꯅꯥꯎꯅ ꯇꯥꯛꯄꯤꯈꯤꯕ ꯏꯇꯩꯑꯅ ꯍꯥꯏꯒꯗꯕꯗꯨꯒꯤ ꯃꯑꯣꯡꯗ ꯏꯕꯥꯏ ꯀꯧꯅꯔꯛꯏꯁꯦ ꯁꯤꯁꯨ ꯆꯨꯝꯊꯣꯛꯄꯤꯅꯕ ꯃꯤ ꯂꯩꯇꯕ ꯍꯥꯏꯗꯤ ꯑꯍꯜ ꯑꯃꯃꯝꯅ ꯌꯨꯝꯗꯨꯒꯤ ꯑꯍꯜ ꯏꯃꯨꯡ ꯃꯅꯨꯡ ꯑꯣꯏꯔꯤꯕꯁꯤꯡꯗꯨꯅ ꯍꯥꯏ ꯅꯪꯅ ꯀꯧꯔꯤꯕꯗꯨ ꯂꯥꯜꯂꯦ ꯍꯦ ꯁꯤ ꯍꯥꯏꯒꯗꯕꯅꯤ ꯍꯥꯏꯒꯗ꯭ꯔꯕꯗꯣ ꯍꯥꯏꯕꯤꯗ꯭ꯔꯦ ꯑꯗꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯁ꯭ꯀꯨꯜꯒꯤ ꯀꯥꯔꯤꯀꯨꯂꯝꯗꯁꯨ ꯑꯩꯁꯤ ꯃꯣꯏꯅ ꯇꯧꯔꯤꯗꯨ ꯂꯥꯜꯂꯦꯅ ꯏꯖꯤꯛ ꯑꯣꯏꯗꯦ ꯍꯥꯏꯕꯒꯤꯗꯤ ꯑꯄꯥꯝꯕꯗꯣ ꯅꯤꯌꯣꯝꯗꯣ ꯀꯥꯏꯔꯛꯏꯕꯁꯤꯡꯁꯤ ꯑꯣꯖꯥꯁꯤꯡꯁꯤꯅꯁꯨ ꯁꯥꯇ꯭ꯔꯁꯤꯡꯁꯤꯗ ꯈꯔ ꯆꯨꯝꯊꯣꯛꯄꯤꯕ ꯆꯪꯉꯦꯕ ꯑꯗꯨ ꯃꯣꯏ ꯇꯧꯍꯟꯖꯅꯤꯡꯉꯤ ꯑꯗꯨꯒꯤ ꯍꯥꯏꯖꯕꯅꯤ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯃꯤꯑꯣꯏ ꯈꯕꯔꯗ ꯏꯔꯕꯁꯨ ꯃꯤꯑꯣꯏ ꯋꯥ ꯉꯥꯡꯉꯁꯨ ꯃꯤꯑꯣꯏꯗꯨꯅ ꯃꯤꯁꯛꯇꯨꯅ ꯍꯥꯏꯒꯗꯕ ꯃꯩꯇꯩꯂꯣꯟ ꯑꯁꯦꯡꯕ ꯍꯥꯏꯇꯥꯔꯗꯤ ꯃꯤꯁꯛꯇꯨ ꯄꯥꯔꯇꯤꯀꯨꯂꯔ ꯑꯣꯏꯔꯦ ꯆꯦꯟꯕ ꯌꯥꯗ꯭ꯔꯦ ꯍꯣꯡꯕ ꯌꯥꯗ꯭ꯔꯦ ꯃꯤꯑꯣꯏ ꯍꯥꯏꯔꯒꯗꯤ ꯑꯦꯛꯁ ꯋꯥꯏ ꯖꯦꯠ ꯑꯃ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯣꯏꯔꯝꯗꯕꯁꯨ ꯌꯥꯏ ꯃꯤꯑꯣꯏ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯀꯩꯗꯧꯉꯩꯗꯁꯨ ꯁꯤꯖꯤꯟꯅꯒꯗꯣꯏꯗꯕꯅꯤ ꯁꯤꯖꯤꯟꯅꯒꯗꯕ ꯃꯐꯝ ꯆꯥꯅ ꯁꯤꯖꯤꯟꯅꯧ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯏꯄꯥ ꯍꯥꯏꯗꯤ ꯆꯟꯗ꯭ꯔꯁꯤꯡ ꯄꯟꯗꯤꯠ ꯑꯆꯧꯕꯅ ꯑꯩꯅ ꯂꯥꯏꯔꯤꯛ ꯏꯔꯛꯄ ꯀꯥꯟꯗ ꯍꯥꯏ ꯅꯪ ꯃꯩꯇꯩꯂꯣꯟ ꯁꯤꯖꯤꯟꯅꯕ ꯍꯩꯇ꯭ꯔꯗꯤ ꯂꯥꯏꯔꯤꯛ ꯏꯒꯅꯨꯀꯣ ꯃꯩꯇꯩꯂꯣꯟ ꯁꯤꯖꯤꯟꯅꯕ ꯍꯩꯔꯀꯥꯟꯗ ꯂꯥꯏꯔꯤꯛ ꯏꯒꯗꯕꯅꯤ ꯈꯪꯕ꯭ꯔꯣ ꯏꯔꯤꯕ ꯄꯣꯠꯇꯨꯅ ꯅꯦꯛꯁ ꯖꯦꯅꯦꯔꯦꯁꯟꯗ ꯂꯩꯍꯧꯒꯗꯕ ꯑꯗꯣ ꯄꯔꯝꯄꯔꯥꯗꯣ ꯃꯗꯨ ꯅꯪ ꯉꯥꯛꯄ ꯉꯝꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯏꯄꯥꯅ ꯇꯥꯛꯄꯤꯔꯝꯃꯤ ꯑꯩ ꯃꯗꯨ ꯌꯥꯝꯅ ꯀꯤꯅ ꯉꯁꯤ ꯐꯥꯎꯕ ꯉꯥꯛꯆꯅꯕ ꯍꯣꯠꯅꯖꯩ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤꯡꯒꯧ ꯊꯥꯒꯧꯗꯒꯤ ꯆꯠꯅꯔꯣꯟꯗꯒꯤ ꯑꯃꯗꯒꯤ ꯄꯨꯝꯅꯃꯛꯁꯦ ꯃꯇꯝꯒꯤ ꯌꯥꯎꯋꯣꯟꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯅꯕꯒꯤ ꯃꯑꯣꯡ ꯃꯌꯥꯝ ꯑꯃ ꯄꯨꯁꯜꯂꯛꯈ꯭ꯔꯦ ꯃꯁꯤ ꯑꯩꯅ ꯍꯥꯏꯔꯨꯕꯅ ꯑꯣꯏꯕ ꯌꯥꯔꯁꯨ ꯌꯥꯔꯔꯣꯏ ꯃꯇꯝꯒꯤ ꯌꯥꯎꯋꯣꯟꯗ ꯑꯗꯨꯝ ꯇꯥꯎꯗꯅ ꯑꯗꯨꯝ ꯏꯔꯣꯏꯅꯅ ꯑꯗꯨꯝ ꯆꯠꯂꯗꯕ ꯄꯣꯠꯅꯤ ꯑꯗꯨꯕꯨ ꯈꯔ ꯉꯥꯛꯄꯒꯤ ꯒ꯭ꯔꯨꯞ ꯑꯃ ꯈꯔ ꯉꯥꯛꯄꯗꯤ ꯐꯩ ꯍꯥꯏꯗꯅ ꯍꯧꯖꯤꯛ ꯁꯪꯁꯊꯥꯟ ꯑꯃꯅꯤ ꯙꯔꯃ ꯔꯛꯁꯛ ꯁꯃꯤꯇꯤꯒꯨꯝꯕ ꯀꯜꯆꯔꯦꯜ ꯐꯥꯎꯟꯗꯦꯁꯟꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯔꯥꯖ꯭ꯌ ꯀꯜꯆꯔꯦꯜ ꯐꯥꯎꯟꯗꯦꯁꯟꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤꯕꯁꯤꯡꯁꯤ ꯑꯩ ꯃꯪꯒꯣꯜ ꯑꯣꯏꯕ ꯑꯣꯏꯁꯅꯣꯏꯅ ꯑꯗꯨꯒ ꯃꯃꯤ ꯇꯤꯚꯤꯅ ꯉꯁꯤ ꯃꯃꯜ ꯌꯥꯝꯃꯕ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯔꯒ
ꯑꯩꯒꯨꯝꯕ ꯌꯥꯝꯅ ꯄꯥꯡꯖꯗꯕ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯩꯅ ꯉꯝꯖꯕ ꯈꯨꯗꯣꯜ ꯈꯤꯇꯪ ꯇꯧꯖꯈꯤꯕꯗꯨ ꯁꯤꯡꯊꯥꯕꯤꯗꯅ ꯑꯩꯉꯣꯟꯗ ꯎꯅꯕꯤꯕ ꯂꯥꯛꯇꯅ ꯃꯇꯝ ꯃꯥꯡꯅ ꯑꯁꯤꯗ ꯃꯇꯝ ꯂꯧꯕꯤꯗꯅ ꯃꯌꯥꯝ ꯑꯃ ꯏꯆꯥ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯂꯦꯡꯕꯤꯔꯛꯑꯒ ꯁꯨꯃꯥꯏꯅ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯤꯕ ꯑꯁꯤꯒꯤꯗꯃꯛꯇ ꯑꯩ ꯂꯃꯟ ꯇꯣꯜꯂꯦ ꯇꯤꯚꯤ ꯑꯗꯨꯒ ꯇꯥꯕꯤꯔꯤꯕ ꯍꯌꯦꯡ ꯎꯕꯤꯒꯗꯧꯔꯤꯕ ꯄꯨꯝꯅꯃꯛꯇꯁꯨ ꯑꯩ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯅ ꯃꯇꯝꯁꯤ ꯌꯥꯝ ꯁꯥꯡꯅ ꯂꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯑꯩ ꯂꯧꯖꯕꯒꯤ ꯏꯇꯤꯛ ꯑꯣꯏꯗꯦ ꯑꯗꯨꯅ ꯃꯇꯝ ꯃꯥꯡꯍꯟꯕꯁꯨ ꯏꯇꯤꯛ ꯑꯣꯏꯗꯦ ꯑꯗꯨꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯥꯏꯅꯤꯡꯕꯕꯨꯗꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯗꯨꯒ ꯑꯩꯅ ꯁꯪꯀꯤꯔꯇꯣꯟꯒꯤ ꯃꯔꯝꯗ ꯅꯩꯅꯈꯤꯕꯁꯤ ꯁꯪꯀꯤꯔꯇꯣꯟ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯖꯕꯗ ꯇꯧꯈꯤꯕꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯑꯔꯥꯝꯕꯝꯒꯤ ꯇꯧꯈ꯭ꯔꯤꯕ ꯂꯥꯏꯔꯤꯛ ꯐꯣꯡꯈ꯭ꯔꯤꯕ ꯑꯗꯩ ꯕꯥꯃꯣꯟꯒꯤ ꯃꯩꯔꯧꯔꯣꯟ ꯍꯥꯏꯅ ꯕꯥꯃꯣꯟ ꯃꯩꯔꯧꯔꯣꯟ ꯂꯥꯏꯔꯤꯛ ꯐꯣꯡꯈ꯭ꯔꯤꯕ ꯑꯁꯤꯅꯆꯤꯡꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯒ ꯂꯩꯅꯕ ꯃꯩ ꯂꯩꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤ ꯐꯨꯔꯨꯞ ꯃꯌꯥꯝꯁꯦ ꯃꯤ ꯃꯈꯜ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯆꯠꯅꯔꯣꯟ ꯃꯌꯥꯝꯁꯦ ꯆꯝꯅ ꯆꯨꯝꯅ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯉꯝꯕ ꯃꯇꯦꯡꯁꯦ ꯑꯩꯅ ꯈꯔ ꯇꯧꯖꯕꯤꯈꯤꯕꯅꯤ ꯑꯗꯨꯒꯤꯗꯃꯛꯇ ꯁꯤꯡꯊꯥꯕꯤꯗꯅ ꯅꯨꯡꯁꯤꯕꯤꯗꯅ ꯃꯌꯥꯝꯅ ꯂꯦꯡꯕꯤꯔꯛꯇꯅ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯤꯕ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯖꯕ ꯐꯪꯖꯕꯁꯦ ꯑꯩ ꯂꯥꯏꯕꯛ ꯐꯕꯅꯦꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯒꯦ ꯑꯦꯋꯥꯔꯗ ꯀꯌꯥ ꯑꯃꯅ ꯂꯩꯇꯦꯡꯕꯤꯔꯕ ꯃꯅꯤꯄꯨꯔꯒꯤ ꯀꯜꯆꯔꯒꯤ ꯂꯝ ꯈꯨꯗꯤꯡꯃꯛꯀꯤ ꯐꯒꯠꯅꯕ ꯁꯪꯁꯊꯥꯟ ꯃꯌꯥꯝ ꯑꯃꯒꯤ ꯐꯥꯎꯟꯗꯔ ꯃꯦꯝꯕꯔ ꯄ꯭ꯔꯁꯤꯗꯦꯟ ꯊꯧꯄꯨꯕ ꯑꯣꯏꯅ ꯉꯁꯤ ꯐꯥꯎꯕ ꯂꯦꯡꯗꯅ ꯂꯩꯕꯤꯔꯤꯕ ꯑꯁꯤꯒꯨꯝꯕ ꯁꯛꯅꯥꯏꯔꯕ ꯑꯩꯒ꯭ꯌꯥꯕꯨ ꯃꯃꯤ ꯇꯤꯚꯤꯅ ꯉꯥꯏꯍꯥꯛꯇꯪ ꯎꯅꯖꯕ ꯐꯪꯖꯕ ꯃꯁꯤ ꯃꯇꯝꯅ ꯍꯧꯈꯤꯕ ꯑꯩꯈꯣꯏꯅ ꯍꯪꯖꯅꯤꯡꯕ ꯈꯪꯖꯅꯤꯡꯕꯅ ꯋꯥꯠꯅ ꯂꯩꯍꯧꯕ ꯑꯁꯤ ꯃꯊꯪꯒꯤ ꯇꯟꯖꯥ ꯑꯃꯗ ꯑꯃꯨꯛ ꯂꯥꯛꯆꯗꯨꯅ ꯑꯩꯈꯣꯏꯅ ꯈꯪꯖꯅꯤꯡꯉꯤꯕ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯈꯪꯖꯔꯅꯕ ꯍꯪꯒꯠꯆꯈꯤꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯃꯤ ꯇꯤꯚꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯃꯃꯤ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯔꯨꯝꯖꯔꯤ